Information Service Television Network na lepalitana puthok chariba chairul ga khana thorum Makokthongbasingi Wari hariba thorum chumeng tabir ba STV ge simbiro sing ngasi show kan khurumjari loinena ngasi gi episode sida tangkak amagi wena puthok chari thorum silwin taram oksari ngasi ai gi studio da lamdam sigi saknai raba soccer player ma yamna wedi football player ma hozik lengsin lebiri India da leriba achauwa coexist tawrga leminabani khoigi khwaidagi hen wang bhai tare khwaidagi hen wang ba level gi professional khoigi football gi masigi exposure si pdiba league ani lemana I league aduga amana ISL Indian Super League si coexist tawrga leri masina khwaidagi phaba sahi magi window of the year da India gi soil dagi khwaidagi phaba football player mayam si puthokna bagi pandam da aduga India gi football gi standard si hengana bagi pandam da thamiba league ani si handak yam hen nungai badi last year ni pandemic manung sida closed door when ISL si marwena sanagi gawagi marwai mafam ahum dani sanagi hairiba sanabasi haugiba chahi gi haibadi 2020 gi November gi tang kundagi horaga hanaki chahi March gi tang tarahumdoi da lusin gi ba ISL sida SC is Bengal aduna Sporting Club is Bengal da Manipur dagi chatkibane but Kolkata gi giant haina khangnariba sigi football club si da yauraga ISLC sanabada saruk yabiruba wahengbam Angousana luwang hauji khoi studio da links menli yamna nauri 1996 da pokhiba Angousana ni aduna ngasi si marwena ISL gi experience na wujirabasu Pangbangam leba Manipur gi sangnai leba player mani unajan bagi tanjadu lojari Angousana aikoi gi studio da Makokthongbasingi Wari adom taram oksari kidang aina hanba Angousana gi background kari sanabe kaimta hojadringai dani ISL kawr pase sanar pase sida phawwa hanaki marwena pandemic COVID-19 gi chauba saitheng China marak sida India gi football khaktanate world gi wenani any activities is sanabagi kari loin mo si paralyze taw leibani sida akogi aino si panjabaduni yamna kogi closed door wenani goa da marwena mafam ahumda pangthokiba hojiki ISL gi sida East Bengal saruk yaruise masigi sanarapagi experience ni sada phawgiba aduga sanabasi closed door wajerbasu yawru matamda phawpado adugi experience isagi feelings adong tang just look back tawraga memorize tawraga madugi experience vibe to ongtang thambiyo an boina ai handaki ISL je ai gidi ya hanba ISL season ni da corona laibagi pandemic se laibagi mar moiraga gawa da thamanga punna pulap oina layer mapan thokpa yagidaba adagi khoi hotel lamda pulap punna bubble lamda pulap layerga mapan thokpa yadana pulap punjallaga yamna ka hatare nungai bam ju oigi awa bam ju oigi haibadi matam kuina jaga amda dum haibadi khoi pulap laiba haibase mapan thonda bu kholan da haibase mentally ka hatare yamna waba nungai ta timing ngam ju yaugi adubu koi player mayam dugi yamna friend da loinaba wari watai tawba ade oda singa dum nungti unaba wari chaba phangba si ju yamna nungai ba mo uijeki chada aduga ahan ba ISL season go oibisida ayonda yamna nungai ba ju phawgi yamna waba matam ju phawgi haibadi aigi isagi oina ahan ba season oijabnina kai haitare ayonda kitang pressure leibagumba kitang ayonda kai haitare ahan ba season oibisida ai mina kai khangi dage asoi gi rakho kidra haibagi awaba kai am lei adubu aigi awaba lei haita ju aigi oza aigi mung manung aigi parents aigi maru mapang sing kaya na yonda support to biraga kai haita ina kan hona jaraga dum sanaba matam da yamna nungai ba matam kaya am yaugi awaba matam ju kaya yaugi sanaba logic web East Bengal gi sanabi bisi adu experience dum ra wanu ngai marwena mi khodi makni haidi ngasai gi within the club aduga sanari bang sai team sigi manung da suni pandemic si
COVID-19 की सिदी लोन भी की किनरी ने अमदे हेता ट्रांसमिट तौर पर यारी अमदे हेता मधुगी कोई इन्फेक्शन से हेता लाग पर यारी वायरल मागी इन्फेक्शन से बोइबा अदाई की लेमिन नबा मतम दा कोविड की दी करवाई तौगी मैम दो लेमिन नबा चामिन थकनी बा सोशल डिस्टेंसिंग की कहारी मास्क पुगाई खुद हामु गाय करवाई तौगी दे सीजे सेंगना हारबदा अखोइजे मपान थोकपा मतमदा रूम दे थोकपा मतमदा अखोइजे मास्क उपु अदेगी हाइबदी एरिया खरा होटल हाइतारजु अखोइगी ओइना अखोइ खतंगी ओइना अखोइ ईस्ट बेंगल की ओइना अखोइ खतंगी चफम ओइबा चाबम ओइबा जगह मोइना तोंगाना थंबी दुगी हाइदी फैसिलिटी यामना फजना थंबी हाइबदी रेस्टोरेंट चाबम अखोइगी तोंगाना थंबा चफम तोंगाना थंबा अखोइना लेइबा जगह जिददी मी तोप चंगंदबा na chappa matam na marks upa chapiu haiba marks upa dum chatpa chaba matam kai khak lok thokpa adai akhoi gi tongana sanabam jaga hai dare matam hak time pass oiba ya ba jaga matam ga moina dum pb jaga ju pb adana mayam je adu chappa kan de akhoi gi oina di yam free oina tawbi adu chana hai de anaba du gi madu longnak pa yai smain tor ko ko jana ko ya ba ki bu lehendana yam nungai sima angusana gi dumana thambira puduma adu angusana aina hangjan ingi si matang matang bari sana budum hor siko ana East Bengal se ne ngasai gi haje buduni Kolkata Giant ana moisi chow yam powerful loiba kanoni ani ni I so far of my information haje tare Kolkata gi football high stage da magi legacy woni lerisi ani namana mohon bagan ana Kolkata gi ATK haigre mohon bagan lekre East Bengal le ani sanari se sigi East Bengal gumbada कोई आईएसएल सु कौरी निको ईस्ट बेंगल गुम्बदा चंगकपा चंगनिंगबगी वाखल करमाइन चंगिबा चंगकपसे मसी एंट्री जिनी करमाइन तो चंगकी ngसाई बहुजी मतंग मतंग उदे इशु वांग खर लेजरी हांगजरके अनि ईस्ट बेंगल एंट्री तौपसे करमाइन तरोके ईस्ट बेंगल दा एंट्री तरोके जे आईगी ममांगी फॉर्मर टीम एक्स टीम हाइगद्रा ट्राउ एफसी दा जे आई लीग सानाजबनी काफुलेंग मोय मोयना मयामना मतिंग पांगबिरगा अयोंदा प्लेटफॉर्म अमा पीबी मोइना को अयामन हुजिकसु ट्राउ यामना फजना हंदक परफॉर्म तौजगी अदो ममांग चाहि जो खोय पेंडेमिक तो हौरपदगी खोय लिक तो लोशनबजु अन लोशनगी देबको अदुदना ट्राउ दा सानाबा कांदा अयोंदा चांस मयाम फंगी अदु कांदा आइना चांस फंगबदुदा आइना इसागी टैलेंट इसागी कय हाइतारे हाइजबा मयाम दु उत्पगी चांस मयाम फंगीबा फंगबा कांदुदा मोइना ईस्ट बेंगल की कंटेक्ट से योंदा लाख की बनी सिमा चंगना नबगी तंजाल दमा या फसन गेट वेडिंग फंगरे को अदा ईस्ट बेंगल सिदी हाइबे वानी मरु ओइना हंदक की आईएसएल लाखो मतम सिददी टीम तरा दे ऑलरेडी मोइ पुरा रिकॉग्नाइज तौन फिक्स तौन लेथोखरे अदुना लास्ट ईयर की सेप्टेम्बर थादनी ईस्ट बेंगल ना मरु ओइना खोगी चंगखिबसे अदगिदी तरामथोय सुबा टीम मोइना होजिकी आईएसएल काउबु यारिबा टीम गी मनुंगा ईस्ट बेंगल से मे अदुबु ईस्ट बेंगल से तसेंगबदी फाइनेंशियल कैपेबिलिटी मागी येंगबा मतमददी याम इना खुनबा क्लब सिंगी मनुंगा अहुम सुबा पोजीशन दे लेइ मासे अदना होजि मोहन बगान गासी याम लिंगरे याम पैसा पाइबा हाइतारे क्लब ने ईस्ट बेंगल सानब चनपु मतमददी इसादा फाव मागी वाखलोंदनी ईस्ट बेंगल गुमदा सानब फंगे हाइबगी होजि चंगबनि खरदि खंगमनेबा कमाय तो ईस्ट बेंगल जे अइना समलकना ममांग अइना 2010-11 साइड अइना गोवादा अंडर 16 की इंडिया कैंप चलु मतमदा हलपा मतमदा अइगी बाइजी बोन दा गोबिन समना हाजर कान थाइने ममिंग लेबा प्लेयर मोय मैम जे ईस्ट बेंगल दा सानरमी अदुम कांदा अइना मोय दा मतम खर लेरपा कांदा ईस्ट बेंगल की प्रैक्टिस तौबदा अइगी बाइजी बोन जिना पुबीरगा येंगंबा खोटपा कयाम आइओंदाजु थेंगनरकी अदुम कांदा मोय की काय हाइता आइओंदा फीलिंग अमा फाव हाइताइने ओ प्लेयर क्लब अचौबजिदा स्माइना सानाबजे स्माइ तौबरे हाइबदी अदुमबा थेंगनगिबा कयाम जु लई अदुना थाइनीदगी जोइना सानिंगबा क्लब अमजु ओइजकी अदो हंतक अइना आईएसएल काउबजिदा अइना जॉइन तौबजिदा यामना आइओंदा प्राउड ओइबा नुआइजबा हराउजबा यामना जु हौजकी हाइतारे अंडर द कैप्टनशिप ऑफ ngसाइगी डेनियल फॉक्स सी माना कैप्टन वे टीम गी अदो मादी करी लंगी मचानो दुगा मरवेन फॉरेन प्लेयर्स कैम यावी माजे यूके मचानी फॉरेन प्लेयर जे मोय तरेट यावी अदो डेनी फॉक्सी जे यामना फबा प्लेयर अमनी अइना मोंदा दुम अइना माना जयोंदा रेस्पेक्ट याम पीबी अइना जो मोंदा याम बदौना ब्रदर ना कोई मोय दे सेम ना हाकान मोय जे मिंग अयामना मिंग अदुम कौनै हाइबदे दो खोइगी मणिपुर की खोइगी चटनाबी ओइना अहन नमदा मिंग हे कौबजे खोइदी हाइनदबा हाइगदेरको अदना अइना मिंग कौ मोयना दि मिंग कौ हेता हाइबा
ꯃꯤꯡ ꯀꯧꯕꯁꯦ ꯍꯩꯅꯗꯦ ꯑꯩꯅ ꯕ꯭ꯔꯗꯔ ꯀꯧꯒꯦꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯃꯣꯏꯁꯨ ꯌꯥꯝꯅ ꯐꯕ ꯑꯃꯅ ꯃꯣꯏꯁꯦ ꯃꯥ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯤꯝꯃꯦꯠ ꯐꯣꯔꯦꯅꯔꯈꯩꯁꯦ ꯌꯥꯝꯅ ꯐ꯭ꯔꯦꯡꯗ ꯋꯥꯔꯤ ꯁꯥꯕꯤ ꯑꯩꯅ ꯈꯪꯗꯕ ꯃꯇꯝꯗ ꯃꯣꯏꯗ ꯍꯪꯉꯨ ꯀꯥꯟꯗ ꯀꯩꯀꯩ ꯇꯧꯒꯅꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯍꯪꯀꯥꯟꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗꯤ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯛꯇ ꯁꯥꯟꯅꯕ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯑꯗ ꯃꯣꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝꯅ ꯂꯩꯕ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯔꯛꯇꯤ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗ ꯃꯣꯏꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯒꯤ ꯀꯩꯀꯩ ꯑꯁꯣꯏꯕꯅꯣ ꯀꯃꯥꯏ ꯇꯧꯔꯗꯤ ꯐꯅꯤ ꯈꯣꯠꯅꯤ ꯍꯥꯏ ꯀꯥꯟꯗ ꯌꯥꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯏꯕ ꯑꯗꯣ ꯐꯤꯜ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤ ꯇꯥꯏꯃꯤꯡꯗꯁꯨ ꯀꯦꯞꯇꯦꯟ ꯑꯃꯒꯤ ꯒꯨꯟ ꯆꯦꯟꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯣꯏꯔꯛꯄ ꯀꯥꯟꯗꯁꯨ ꯐꯥꯗꯧ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯊꯪ ꯁꯣꯏ ꯇꯥꯔꯁꯨ ꯃꯊꯪꯗ ꯑꯃꯨꯛ ꯐꯖꯅꯕ ꯇꯧ ꯈꯟꯖꯤꯜꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯑꯗꯒꯤ ꯐꯖꯕ ꯇꯧꯔꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯊꯥꯒꯠꯄ ꯑꯩꯈꯣꯏꯗ ꯎꯠꯄꯤꯕ ꯐꯖꯩ ꯇꯧ ꯀꯟꯅ ꯍꯣꯠꯅꯧ ꯈꯣꯠꯂꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯌꯥꯝ ꯇꯧꯕꯤꯕ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯀꯦꯞꯇꯦꯟ ꯑꯃꯒꯤ ꯒꯨꯟ ꯆꯦꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯉꯧꯁꯅ ꯁꯤꯅꯤꯀꯣ ꯉꯁꯥꯏ ꯇꯤꯃꯤꯡ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯀꯥꯏꯁꯤ ꯃꯥꯒꯤ ꯂꯤꯗꯔꯁꯤꯞꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯛꯄꯗꯣ ꯑꯗꯣ ꯑꯆꯥꯟ ꯅꯥꯏꯗꯕ ꯌꯥꯝꯅ ꯐ꯭ꯔꯦꯡ ꯑꯣꯏꯕ ꯌꯥꯝ ꯂꯤꯕꯔꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯌꯥꯝ ꯆꯦꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯕꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯈꯪꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯐꯤꯜꯗꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯉꯧꯁꯅꯥ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯑꯉꯧꯁꯅꯥꯒꯤ ꯄꯣꯖꯤꯁꯟꯁꯤ ꯀꯩꯅꯣ ꯁꯥꯟꯅꯔꯤꯁꯦ ꯑꯩ ꯏꯁꯥꯃꯛꯀꯤ ꯄꯣꯖꯤꯁꯟꯁꯦ ꯃꯤꯗꯐꯤꯜꯗ ꯑꯣꯏꯅ ꯁꯥꯟꯅꯔꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯇꯤꯝꯅꯤꯅ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯁꯤ ꯏꯚꯟ ꯏꯁ ꯕꯦꯡꯒꯣꯜꯁꯤ ꯉꯁꯥꯏ ꯍꯤꯁꯇ꯭ꯔꯤ ꯏꯕꯤꯔꯛꯄꯗꯨꯅꯤ ꯑꯗ ꯖꯤꯕꯣꯟ ꯑꯗꯨꯗꯨ ꯑꯩꯈꯣꯏꯒꯤ ꯐꯔꯕ ꯃꯌꯥꯝ ꯄꯟꯕꯤꯔꯛꯄꯗꯣ ꯑꯗ ꯕꯥꯏꯆꯨꯡ ꯚꯨꯇꯤꯌꯥ ꯃꯁꯥꯃꯛꯁꯤ ꯏꯁ ꯕꯦꯡꯒꯣꯜꯗ ꯀꯨꯏꯅ ꯁꯥꯟꯅꯔꯝꯃꯤꯅꯤ ꯃꯥꯅ ꯁꯥꯟꯅꯔꯝꯃꯤꯅꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯏꯔꯝꯃꯤꯅꯦꯕ ꯕꯥꯏꯆꯨꯡꯒꯤ ꯑꯩꯈꯣꯏꯅ ꯀꯧꯕ ꯌꯥꯔꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯔꯥꯏꯠ ꯑꯗꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯤꯜꯗꯤꯡ ꯇꯧꯔꯦ ꯃꯤꯗꯐꯤꯜꯗꯔ ꯑꯣꯏꯅ ꯁꯥꯟꯅꯔꯦ ꯗ ꯔꯣꯜ ꯑꯣꯐ ꯃꯤꯗꯐꯤꯜꯗꯔꯁꯤ ꯀꯩꯅꯣ ꯃꯌꯥꯝ ꯇꯤꯝꯅꯤ ꯁꯥꯟꯅꯔꯛꯀꯗꯣꯏꯁꯦ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯒꯣꯜ ꯀꯤꯄꯔ ꯌꯥꯎꯔꯒ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯁꯥꯟꯅꯩ ꯀꯔꯤꯅꯣ ꯃꯥꯏ ꯔꯣꯜꯁꯦ ꯀꯩꯅꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯤꯗꯐꯤꯜ ꯑꯃꯒꯤ ꯔꯣꯜꯁꯦ ꯇꯤꯝꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯈꯥꯗꯒꯤ ꯕꯣꯜ ꯑꯗꯩ ꯃꯊꯛꯇꯒꯤ ꯆꯠꯄ ꯀꯥꯟꯗ ꯁꯝꯅꯍꯟꯕ ꯕꯦꯛꯕꯣꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯖꯤꯁꯟ ꯑꯃꯅꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯌꯥꯏꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯀꯥꯟꯗꯅꯤ ꯒꯦꯝꯁꯦ ꯄꯨꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯀꯗꯣꯏꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯖꯤꯗꯦꯟ ꯖꯦꯕꯤ ꯑꯦꯅꯤꯁꯇꯥ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯒꯦꯝꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯅꯦꯕ ꯑꯗꯨꯃꯛ ꯑꯣꯏꯅ ꯑꯩ ꯏꯁꯥꯒꯤ ꯄꯣꯖꯤꯁꯟꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯦꯕ꯭ꯔꯤ ꯄꯣꯖꯤꯁꯟ ꯂꯣꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯟꯅꯖꯔꯤ ꯄꯣꯖꯤꯁꯟꯁꯦ ꯌꯥꯝꯅ ꯐꯨꯠꯕꯣꯜ ꯑꯃꯗꯗꯤ ꯁꯤ ꯍꯦꯛ ꯀꯟꯕ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯖꯒꯥ ꯑꯃ ꯑꯣꯏ ꯇꯥꯔꯗꯤ ꯃꯥꯅ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯥꯟꯅꯕ ꯉꯝꯖꯩ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯃꯌꯥꯏꯁꯤꯅ ꯕꯣꯜ ꯂꯧꯔꯛꯀꯗꯣꯏꯅꯤ ꯕꯣꯜ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯈꯥꯗꯒꯤ ꯁ꯭ꯇ꯭ꯔꯥꯏꯀꯔꯗ ꯄꯤꯕ ꯒꯣꯜ ꯆꯟꯕꯒꯤ ꯍꯥꯏꯕꯗꯤ ꯑꯦꯁꯤꯁ ꯇꯧꯔꯛꯀꯗꯣꯏꯅꯤ ꯁꯤ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯃꯤꯗꯐꯤꯜꯁꯤꯅ ꯇꯧꯕꯅꯤꯅ ꯃꯤꯗꯐꯤꯜꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯖꯤꯁꯟ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ Okay, sida here comes another question अमा लाई Robbie Fowler है बोरंगोनी खाली कोच है इस बेंगोल की चुम्ब्रा इना हरी बंगजे Robbie Fowler सिदी क्रमाई तो इकल लम्बा चानो माना होजी की फील्डिंग तरोपो मतम अदगी पोजीशन मतम पिरको मतम क्रमाई दिल तो क्रमाई लुइनी क्रमाई ताई ꯑꯩꯈꯣꯏꯒꯤ ꯀꯣꯆ ꯔꯣꯕꯤ ꯐꯣꯂꯔꯁꯦ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯂꯤꯖꯦꯟ ꯑꯃꯅꯤ ꯃꯥꯁꯦ ꯌꯨ ꯀꯦ ꯃꯆꯥꯅꯤ ꯂꯤꯚꯔꯄꯨꯜꯒꯤꯁꯨ ꯂꯤꯖꯦꯟꯅꯤ ꯃꯍꯥꯛꯁꯦ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯌꯥꯝ ꯃꯃꯤꯡ ꯂꯩꯕ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯕ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯃꯥꯁꯦ ꯃꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯩ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯃꯥ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯂꯥꯛꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯔꯦꯅꯤꯗꯤ ꯑꯦꯁꯤꯁꯇꯦꯟ ꯀꯣꯆ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯏꯃꯥꯟꯅꯕꯗꯧꯅ ꯂꯣꯏꯅꯕꯤꯕ ꯋꯥꯔꯤ ꯁꯥꯕꯗ ꯏꯃꯥꯟꯅꯕꯗꯧꯅ ꯁꯥꯕꯤꯕ ꯑꯀꯤ ꯑꯈꯪ ꯑꯝꯇ ꯂꯩꯍꯟꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯂꯝꯕꯤꯗ ꯉꯥꯛꯇ ꯁꯥꯕꯤ ꯍꯥꯏꯕꯗꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯍꯥꯏꯕꯗꯤ ꯁꯣꯏꯗꯕꯁꯤ ꯁꯨꯡꯌꯥ ꯌꯥꯄꯣꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯁꯣꯏꯕ ꯀꯥꯟꯗꯁꯨ ꯃꯣꯏꯅ ꯃꯣꯏꯗꯤ ꯅꯦꯒꯦꯇꯤꯕ ꯑꯣꯏꯕ ꯋꯥꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯣꯏꯕꯗꯣ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯍꯟꯗꯕ ꯅꯪꯅ ꯐꯖꯕ ꯅꯪꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯈꯛ ꯍꯥꯏꯔꯒ ꯑꯗꯨꯈꯛ ꯅꯤꯡꯁꯤꯡꯍꯜꯂ ꯄꯣꯖꯤꯇꯤꯕ ꯋꯦꯁꯤꯗ ꯉꯥꯛꯇ ꯆꯠꯅꯕ ꯉꯥꯛꯇ ꯇꯝꯕꯤ ꯑꯗꯩ ꯁꯥꯟꯅꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤ ꯃꯣꯏꯗꯤ ꯄꯥꯛ ꯍꯥꯏꯕꯤꯗꯦꯕ ꯍꯥꯏꯕꯗꯤ ꯑꯁꯣꯏꯕꯗꯨ ꯅꯤꯡꯁꯤꯡ ꯇꯥꯔꯗꯤ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯂꯩꯔꯒ ꯑꯁꯣꯏꯕꯗꯨ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗ ꯄꯣꯖꯤꯇꯤꯕ ꯋꯦꯁꯤꯗ ꯄꯣꯖꯤꯇꯤꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯑꯁꯣꯏꯕꯗꯨꯗꯤ ꯁꯦꯝꯗꯣꯛꯄꯤꯕ ꯑꯗꯨꯕꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯍꯟꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯍꯔꯥꯎꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯁꯦꯔꯤꯌꯁ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗꯅ ꯏꯃꯥꯟꯅꯕꯗꯧꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯣꯏꯅꯕꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯄꯟꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯅꯦꯗꯤꯁꯨ ꯃꯥꯁꯨ ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯆ ꯑꯣꯏꯅ ꯌꯥꯎꯔꯤ ꯏꯁ ꯕꯦꯡꯒꯣꯜ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯁꯤꯃ ꯑꯗꯣ ꯕ꯭ꯔꯦꯅꯦꯗꯤ ꯃꯁꯥꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯦꯀꯥꯗꯃꯤ ꯍꯥꯡꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯑꯗꯨ ꯒ꯭ꯔꯨꯃꯤꯡ ꯇꯧꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯇꯝꯕꯤꯕ ꯌꯥꯝ ꯀꯟꯕ ꯔꯣꯜ ꯑꯃ ꯍꯧꯖꯤꯛ ꯂꯧꯔꯤꯕꯅꯤ ꯐꯨꯠꯕꯣꯜꯒꯤ ꯃꯨꯚꯃꯦꯟꯠꯁꯤꯗ ꯃꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯀꯦꯞꯇꯦꯟꯁꯨ ꯑꯕ꯭ꯔꯣꯗꯇꯒꯤꯅꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯑꯗꯒꯤ ꯀꯣꯆꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯁꯥꯟꯅꯔꯤꯕ ꯏꯁ ꯕꯦꯡꯒꯣꯜ ꯑꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯤꯗꯣꯃꯤꯅꯦꯟꯠꯂꯤ ꯕꯦꯡꯒꯣꯜꯒꯤꯅꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯌꯥꯎꯖꯗꯣꯏꯁꯤꯕꯣꯕ ꯀꯣꯜꯀꯇꯥꯒꯤꯅꯤ ꯁꯤꯗ
नत्तबा अतोप स्टेट मरुवेना मणिपुर गुम्बदगी अंगौसना चंगुब मतमदा मोय मैमसी लोइने लोइने रप मतम टिमिंग अप तौर मतम लेमिना सामने थमिन मतमदा क्रमाइन तवी मोयसी असुकी मति यामना फ्रेंडली वेब्रा लेमिनबा कदो वरी बताई साबा नुंगाइब्रा सर्टेन डिस्क्रिमिनेशन हाइतारे अखोइबु सिदगी से लाखोनी अदुना अदु तो पगाय हाइनेदना लै अदु दा का हाइ अदु क्रमाइन तवी अदुम बगी हाइदि केमता लेगिदि हाइबदि हाइबदि अखोइगी न्यू कमर गासु ओइरे क्रमाइन ट्रीट तोगे मोइना क्रमाइन ट्रीट तौबजे हाइदि लोकल मोइगी प्लेयर्स का दो प्लेयर से अयामना आइगिदि अहान बोइजमिना अदुदा लेरमिबा प्लेयर ममिंग लेरबा यूजिन को अदेगी रफीक प्लेयर फाव इंडिया प्लेयर की मैम लेरमी जे गाना मेजोराम देगी मोइजिंगजे लाप अहाम लाप कांदे खोजे मसक खंगनदमिना कौना ngangnabado इकाई बोय कई बोय कोइना बोय हापे तोरमी आइदाजु सुम फील्ड चंगितादी वारी वताई तोगदबे यादे वारी सानारगा कम्युनिकेशन तो फजन लेतबे यादे हाइजरिबा अदुना सानागा मतुंगददी सखंग माइखंगनरा कांददी मोइजिंगजे यामना फैयेबा हाइबदि सीनियर मैम आई खोइदि जूनियर ओइना चंगबनिना मोइदि सेना ओइ लेबिना खोइदा ताकपि तंबिबुजु कयाम याउगी ngसागी फॉरेनर खतंग नतबा इंडिया प्लेयर दजु मोइना जो खोइदा मैमना सीसी तौगनु मैमना हाइबदि ग्राउंड मनुंग दजु मपान दजु सी तौगदमनि सी तौरोइदमनि हाइबजु कया ताकपि अदु यामना नुंसी जानाना लेगी हाइजे तारे याम नुंगाय वेरी पॉजिटिवली अदुमाना ट्रीट तौवी दुमाइन लोइने हाइबसि मैम नुंगाय यस होजिक अंगौसनागी फुटबॉल की टैलेंट ट्राउदगी जस्ट जंप अप तौरे को स्केल अप तौरे directly comes to East Bengal as East Bengal junior ni मैम वी यंग तब सेनियर मैम यावे हाइदो so what was your talent करी नो फुटबॉल से मोइना सानमिनर प मतम दि खंगने बमी टैलेंट से अदु क्रमाइन तवी अंगौसना की परफॉर्मेंस मोइना करी हाई सानमिन बद क्रमाइन मोइगी न क्रमाइन तवी अदगी अंगौसना सिना मोइना क्रमाइन वी क्रमाइन सानबगी मोंग क्रमाइन तवी सानबई मोंग जे अखोइगी कोसेस केना पाम बजे यामना मोइदी बॉल जे कुइना पाइदबा फंगबा पिथोकबा याम सिंपल ओइना सानबजे पामे हाइबदि आइगी आइगोंदा याउजबा टैलेंट गा अदे अतोपा फॉरेनर अमदा याउ टैलेंट जिगा मानादे हाइजरिबा हाइबदि आइगी इसागी हाइगना बॉल कुइना पाइजदे इदि फंगबा पिथोकबा सप्लाई तौबा बॉल लौबु चंगबा सुंबजना याम सिंपल ओइना सानजबना याम बोइजे नो मी खरा अमना बॉल पाइबा ngamba होल्ड तौबा ngamba अदो हाइबसिदि टीम वर्क ओइबना टीम गेम ओइबनिना अमना होल्डिंग तौबा यारकनी मतम हाको अमना बॉल कुइना पाइसनदबा सप्लाई से तौबा प्लेयर यारकनी अदगी लमजेन यांगबा विंग रोम सानाबा रोमजिना बॉल पुसनबा ngamba यारकनी हाइबदि क्वालिटी जे मखन सुने यावगदम हाइजरिबा अददा कोच कैना योंदा हाइबजे आइगी वनदी बॉल पोजीशन फजना तौबा खोटपा बॉल लौबा बॉल कुइना पाइसनदबा सचत पीबा खोटपा सी मैम जे आयामना तौनबा तापी अदो मैम दो ngambagi ओजा गैना जो योना थाजबा तमगदम सानबजे सानगी हादि एस फैक्टर सही दा नौजे जूनियर ने हाइबो ओरगसु मरोइना टैलेंट सिदी जूनियर सीनियर लेपोन्तेबा अदुना सही नौसु टैलेंट यामना लेबा प्लेयर सु तुम याउदुरिनी अंगौसना सु अदुगी पार्ट लोम द खरयाम चंगजले हाइतारे सिमा याम नुंगाजे अदा होजिक आइना लाक्सनिंग सी मरोइना सानबसी सानरप मतमदा हंदकी आईएसएल सी कौरप मतमदनी गोल सी मरोइना अंगौसना खोगी गोल स्कोर तौखिबगुंबा याउब्रा तौखिब्रा करके तौखि करमाइ तौखि गोल स्कोर हाइदि इन टर्म्स ऑफ आईएसएल की मागी कनुसी यंगा सिनारियो सिदा गोल स्कोर तौबदी ए याउजेगी दे तो एसिस्ट तौबदी याउजेगी असिमा खोगी लैरिबा कनुदुनन को गोल सननबा मिसिजो मु तोंगाली सिमा लेरे याम नुंगाजी अदुदा होजिक मरुइना हनकी hosted behind closed doors across 3 venues in the Moin Hai Gawagi Sanarisi Aduna Fatorda Stadium Sima Maruina. She were in final Sanakiba Malin Kanbada GMC Athletic Stadium Sima Sanare Aduga Tilak Maidan Stadium Gawagi from Home Sineva Sanarize Aduna Punna Tim Jitrama Twini Sanagrize including East Bengal Yauraga Kana Tingari Sanabase aduga tim kayam thengnari aduga sanagi bagi experience to nungai giba nungai taba kramai tawi kitang ningjang bio dong tilibio tim je akhoi kakana jo haibe gumna tim drama thoini jida akhoi na home and away sana kan match 20 matches sanarki sana pa kan jida haibe di aigi di ahamba aina sana baje atk monmagan ga ahamba match sana baje je substitute change minute 15-20 minutes kuma sani सानाबा गानजिदा लाइबक थीबा हाइगद्रा आइना आइओन दे शोइबा अम दे गोल चागिबा अम यावे अदुगी
ꯃꯦꯠꯁꯇꯨꯁꯨ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯑꯣꯏꯈꯤ ꯑꯗꯨ ꯑꯣꯏꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯃꯦꯠꯁꯀ ꯑꯣꯏꯔꯦ ꯑꯍꯥꯟꯕ ISL ꯃꯦꯠꯁꯀ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯁꯣꯏꯕ ꯈꯣꯠꯄꯗꯒꯤ ꯒꯣꯜ ꯆꯟꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯩꯉꯣꯟꯗ ꯀꯌꯥ ꯐꯥꯎꯈꯤꯕ ꯌꯥꯎꯋꯤ ꯑꯗꯣ ꯐꯥꯎꯈꯤ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯣꯆꯅ ꯑꯗꯒꯤ ꯃꯌꯥꯝ ꯗꯥꯏꯔꯦꯟꯗꯤ ꯍꯣꯏ ꯃꯌꯥꯝꯅ ꯆꯪꯉꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕꯤ ꯁꯤꯗꯤ ꯍꯧꯈ꯭ꯔꯕꯅꯤ ꯅꯪ ꯇꯨꯡꯗ ꯂꯥꯛꯀꯗꯕꯩ ꯈꯜꯂꯒ ꯄ꯭ꯔꯦꯛꯇꯤꯁ ꯀꯟꯅ ꯇꯧ ꯁꯤꯗꯤ ꯅꯥꯊꯟꯗ ꯁꯣꯏꯕꯅꯗꯤ ꯁꯤꯗꯤ ꯇꯤꯝ ꯋꯥꯔꯛꯅꯤ ꯇꯤꯝꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯈꯟꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯩ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯐꯤꯖꯤꯀꯦꯜ ꯒꯦꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯐꯤꯖꯤꯀꯦꯜ ꯏꯁꯥꯗ ꯇꯦꯂꯦꯟ ꯂꯩꯖꯩ ꯍꯥꯏꯖ ꯇꯥꯔꯁꯨ ꯐꯤꯖꯤꯀꯦꯜ ꯀꯟꯖꯩ ꯍꯥꯏꯇꯥꯔꯁꯨ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯀꯟꯕ ꯈꯣꯠꯄꯗꯣ ꯀꯩꯝ ꯌꯨꯁ ꯇꯧꯕ ꯉꯝꯖꯗꯦ ꯍꯥꯏꯔꯤꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯍꯥꯏꯕꯗꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯁꯥ ꯀꯟꯅ ꯍꯦꯛꯇ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯅ ꯁꯥꯟꯅꯕꯁꯦ ꯁꯤꯒꯤ ꯈꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯟꯖꯤꯜꯂꯦ ꯑꯗꯨꯅ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯡ ꯍꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯥꯅ ꯇ꯭ꯔꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕꯣꯗꯤꯗ ꯇꯦꯂꯦꯟꯒꯤ ꯐꯤꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯃꯦꯟꯇꯦꯜꯂꯤꯒꯤꯁꯨ ꯏꯁꯥꯒꯤ ꯋꯥꯈꯜꯒꯤꯁꯨ ꯇ꯭ꯔꯦꯟ ꯇꯧꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯑꯅꯤꯃꯛꯁꯤ ꯑꯅꯤꯃꯛꯁꯦ ꯏꯀ꯭ꯋꯦꯂꯤ ꯑꯍꯣꯏ ꯀꯣꯂꯤ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯕꯒꯤ ꯍꯣꯏ ꯇꯉꯥꯏꯐꯗꯕ ꯍꯣꯏ ꯑꯃ ꯂꯩꯌꯦꯅ ꯄ꯭ꯂꯦꯌꯔ ꯑꯃ ꯍꯣꯏ ꯑꯐꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯍꯣꯏ ꯍꯣꯏ ꯑꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏ 20 ꯃꯦꯆꯦꯁꯅꯤ ꯁꯤꯗ ꯃꯦꯆ ꯀꯌꯥꯃꯨꯛꯇꯤ ꯁꯥꯟꯅꯔꯛꯏ 12 ꯃꯦꯠꯆꯦꯁ ꯁꯥꯟꯅꯖꯔꯛꯀꯦ 12 ꯃꯦꯆ ꯑꯗꯨꯗꯤ ꯃꯦꯛꯁꯤꯃꯝ ꯃꯦꯆꯦꯁꯅꯤ ꯁꯥꯟꯅꯔꯤꯗꯣ ꯍꯣꯏ ꯑꯗ 12 ꯑꯥꯎꯠ ꯑꯣꯐ 20ꯁꯤ ꯌꯥꯝ ꯐꯖꯅ ꯁꯥꯟꯅꯔꯦꯀꯣ ꯍꯣꯏ ꯑꯗꯨꯗ ꯈꯔ ꯅꯨꯡꯉꯥꯏꯈꯤꯕ ꯏꯁꯥꯗꯤ ꯀꯟꯐꯤꯗꯦꯟꯠꯂꯤ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟꯠꯂꯤ ꯁꯥꯟꯅꯈꯤꯕ ꯑꯗꯒꯤ ꯊꯦꯡꯅꯈꯤꯕꯗ ꯅꯨꯡꯉꯥꯏꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟꯒꯁꯨ ꯌꯥꯝ ꯐꯪꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯣꯏ ꯂꯩꯗꯣꯏꯅꯤꯅ ꯄꯣꯠ ꯍꯣꯏ ꯍꯣꯏ ꯑꯅꯤꯁꯤ ꯇꯨꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯅꯤ ꯍꯣꯏ ꯀꯔꯝ ꯀꯔꯝꯕ ꯃꯦꯆ ꯌꯥꯎꯈꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯈꯤꯕ ꯃꯦꯠꯆꯁꯦ ꯂꯥꯁ ꯃꯦꯠꯆꯇꯤ ꯑꯣꯏꯔꯦ ꯑꯣꯗꯤꯁꯥꯒ ꯁꯥꯟꯅꯕꯁꯦ ꯁꯤꯁꯦ ꯁꯥꯟꯅꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯒꯦꯝꯈꯩꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯑꯍꯣꯡꯕ ꯌꯥꯝ ꯂꯩꯕ ꯐꯪꯖꯈꯤ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯍꯥꯟꯕ ꯁꯤꯖꯟꯗ ꯖꯣꯏꯟ ꯇꯧꯕ ꯑꯣꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯃꯦꯠꯁꯁꯦ ꯁꯥꯟꯅꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯁꯨꯝ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯟꯐꯤꯗꯦꯟꯁ ꯁꯨꯝ ꯂꯥꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯨꯝ ꯂꯩꯔꯛꯄ ꯂꯥꯁ ꯃꯦꯠꯆꯁꯦ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯦꯠꯆꯇꯤ ꯑꯩꯈꯣꯏ ꯄꯣꯖꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯥꯟꯅꯖꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯁꯥꯟꯅꯈꯤꯕ ꯃꯦꯠꯆꯁꯤꯡꯗꯨꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯅ ꯁꯥꯟꯅꯈꯤꯕ ꯑꯗꯨꯝ ꯑꯗꯩ ꯑꯣꯖꯥꯈꯩꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯐ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯀꯣ ꯌꯥꯝꯅ ꯐꯖꯅ ꯃꯣꯏꯅ ꯁꯤ ꯇꯧꯏ ꯅꯪ ꯁꯤ ꯌꯥꯝ ꯐꯖꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯈꯤꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯌꯥꯝꯅ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯈꯤ ꯑꯗꯨꯒꯤ ꯃꯦꯠꯆꯇꯨꯗꯗꯤ ꯍꯜꯂꯛꯑꯀꯥꯟꯗꯁꯨ ꯑꯩꯒꯤ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯇꯤꯝꯃꯦꯠꯁ ꯃꯌꯥꯝ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯐꯣꯛꯁꯤ ꯑꯗꯩ ꯐꯣꯔꯦꯟ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯈꯩꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯁꯤ ꯌꯥꯝ ꯐꯖꯩ ꯈꯣꯠꯂꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯌꯨꯝ ꯍꯜꯂꯒ ꯄ꯭ꯔꯦꯛꯇꯤꯁ ꯀꯟꯅ ꯇꯧ ꯇ꯭ꯔꯦꯅꯤꯡ ꯀꯟꯅ ꯇꯧ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯟꯅꯅ ꯈꯣꯠꯅ ꯃꯌꯥꯝ ꯍꯥꯏꯕꯤꯕ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯗꯤꯁꯥ ꯂꯥꯁ ꯃꯦꯠꯆꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯅ ꯁꯤꯅꯤ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅꯔꯤꯅꯤ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯕꯗꯣ ꯏꯚꯟ ꯃꯦꯠꯆꯁꯦ ꯑꯩꯈꯣꯏꯅ ꯄꯣꯖꯔꯕꯁꯨ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯚꯥꯏꯕꯇꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯁꯥꯟ ꯇꯝꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯇꯣꯞꯄ ꯐꯨꯠꯕꯣꯜꯒꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯎꯈ꯭ꯔꯤꯕ ꯇꯤꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯣꯏꯅ ꯊꯣꯏꯅꯤ ꯂꯣꯏ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯣꯏꯅꯤ ꯆꯪꯉꯤꯅꯤ ꯑꯗꯒꯤ ꯏꯁ ꯕꯦꯡꯒꯣꯜꯒꯁꯤ ꯄꯣꯖꯍꯧꯕꯩ ꯋꯥꯅꯤ ꯑꯗꯣ ꯍꯩꯇꯦ ꯑꯗꯨꯒ ꯃꯣꯏꯁꯤ ꯍꯥꯏꯗꯤ ꯑꯞ ꯇꯨ ꯗ ꯃꯥꯔꯛ ꯌꯧꯗꯦ ꯀ ꯍꯥꯏꯕ ꯌꯥꯕ ꯑꯗꯨ ꯅꯠꯇꯦꯕ ꯑꯗꯩ ꯁꯥꯟꯅꯕꯁꯤꯗꯤ ꯒꯦꯝ ꯑꯁꯤꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯁꯨ ꯈꯔ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯤꯝ ꯃꯌꯥꯝꯁꯤ ꯁꯥꯟꯅꯔꯤꯕ 12ꯁꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯇꯤꯝꯁꯤ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯒ ꯑꯇꯣꯞꯄ ꯇꯤꯝ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯣꯏ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯃꯨꯝꯕꯥꯏ ꯁꯤꯇꯤꯅ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯟꯗꯛꯀꯤ ꯁ꯭ꯇꯦꯠ ꯆꯦꯝꯄꯤꯌꯟꯁꯦ ꯃꯨꯝꯕꯥꯏ ꯁꯤꯇꯤꯅ ꯂꯧꯕꯁꯤ ꯃꯨꯝꯕꯥꯏ ꯁꯤꯇꯤꯒ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯒꯤ ꯂꯩꯗꯅ ꯑꯗꯒꯤ ꯃꯣꯍꯟ ꯕꯒꯥꯟꯗꯒ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯇꯣꯞ ꯇꯤꯝ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯉꯥꯡꯁꯤꯅ ꯁꯤ ꯇꯤꯝꯁꯤꯗꯤ ꯐꯩꯅꯦ ꯑꯗꯨꯒ ꯃꯣꯏ ꯀꯣꯆꯁꯤꯅ ꯀꯃꯥꯏꯅ ꯇꯝꯕꯤꯖꯥꯠꯅꯣ ꯀꯥꯏꯅ ꯑꯗꯥꯏꯗ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯑꯉꯥꯡꯁꯤꯅ ꯃꯤꯠꯌꯦꯡꯗ ꯍꯥꯏꯇꯥꯔꯦ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯏꯒꯤ ꯃꯦꯠꯆꯁꯤꯡ ꯌꯦꯡꯕ ꯃꯦꯠꯆꯁꯤꯡ ꯌꯦꯡꯕ ꯀꯥꯟꯗ ꯃꯨꯝꯕꯥꯏ ꯁꯤꯇꯤ ꯍꯟꯗꯛꯀꯤ ꯆꯦꯝꯄꯤꯌꯟꯁꯨ ꯑꯣꯏꯈꯤꯕ ꯇꯤꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯋꯦꯜ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒ ꯀꯝꯄꯤꯌꯔ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯥꯏ ꯂꯤꯛꯇ ꯂꯩꯔꯝꯕ ꯇꯤꯝ ꯑꯃꯗꯒꯤ ISLꯗ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯆꯪꯉꯣꯏ ꯇꯧꯔꯝꯃꯒ ꯈꯨꯗꯛꯇ ꯆꯪꯉꯛꯄ ꯑꯣꯏꯕꯅꯤꯅ ꯇꯤꯝꯗꯣ ꯌꯥꯝ ꯃꯇꯝ ꯐꯖꯅ ꯋꯦꯜ ꯒ꯭ꯔꯨꯝ ꯇꯧꯕ ꯉꯝꯍꯧꯗꯕ ꯍꯥꯏꯕꯗꯤ ꯇꯤꯝꯗꯣ ꯐꯖꯅ ꯁꯦꯝꯕ ꯉꯝꯍꯧꯗꯕ ꯀꯌꯥꯁꯨ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯤ ꯁꯤꯖꯟ ꯍꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯧꯅꯈꯤꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅ ꯍꯧꯈꯤꯕ ꯑꯗꯨꯝꯕ ꯀꯌꯥꯁꯨ ꯊꯦꯡꯅꯈꯤꯕ ꯂꯩ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯇꯣꯞꯄ ꯇꯤꯝꯗ ꯌꯦꯡꯀꯥꯟꯗ ꯑꯀꯟꯕ ꯇꯤꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯨꯝꯕꯥꯏ ꯁꯤꯇꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯁꯥꯏꯠꯇꯒꯤ ꯅꯣꯔꯠ ꯏꯁ ꯌꯨꯅꯥꯏꯇꯦꯠ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯆꯪꯈꯤꯕ ꯑꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗ FC ꯌꯥꯝꯅ ꯌꯪ ꯇꯤꯝ ꯑꯣꯏꯈꯤꯕ ꯀꯣ ꯑꯗꯒꯤ ꯒꯋꯥ FC
ꯃꯣꯏꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯁꯥꯏꯠ ꯑꯃ ꯂꯣꯏꯅꯃꯛ ꯇꯤꯝ ꯂꯣꯏꯅꯃꯛ ꯂꯤꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝꯁꯤꯗ ꯌꯦꯡꯀꯥꯟꯗ ꯃꯨꯝꯕꯥꯏ FC ꯃꯨꯝꯕꯥꯏ ꯁꯤꯇꯤ ꯃꯣꯏꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯁꯥꯏꯠ ꯑꯣꯏꯕ ꯇꯤꯝ ꯑꯃꯅꯤꯅ ꯑꯗ ꯏꯟ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯄ꯭ꯂꯦꯌꯔꯁ ꯂꯥꯛꯄ ꯃꯇꯝꯁꯦ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤꯁꯨ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯁ꯭ꯀꯣꯔꯔꯒꯁꯤ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯒꯣꯔ ꯑꯪꯒꯨꯂꯥ ꯅꯠꯇ꯭ꯔꯥ ꯑꯪꯒꯨꯂꯣ ꯍꯥꯏꯗꯣꯏꯅꯤ ꯑꯥꯏꯒꯣꯔ ꯑꯪꯒꯨꯂꯣ ꯒꯣꯋꯥꯒꯤꯁꯦ ꯃꯥꯁꯤ ꯇꯣꯞ ꯁ꯭ꯀꯣꯔꯔ ꯑꯗꯨꯒ ꯔꯣꯏ ꯀ꯭ꯔꯤꯁꯅ ꯁꯤꯅ ꯃꯣꯍꯟ ꯕꯒꯥꯟꯒꯤ ꯃꯣꯏꯁꯤ ꯑꯐꯕ ꯄ꯭ꯂꯦꯌꯔꯅꯤ ꯇꯣꯞ ꯁ꯭ꯀꯣꯔꯔꯅꯤ ꯍꯥꯏꯅꯦ ꯕꯣꯜ ꯒꯣꯜꯁꯤ ꯌꯥꯝ ꯆꯟꯕ ꯉꯝꯕ ꯃꯣꯏꯗ ꯌꯥꯎꯔꯤꯕ ꯃꯣꯏꯒꯤ ꯑꯦꯖꯤꯂꯤꯇꯤ ꯇꯦꯂꯦꯟꯠ ꯋꯥꯠꯑꯦꯚꯔ ꯃꯣꯏꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯁ ꯃꯌꯥꯝꯗꯣ ꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯅꯩꯅꯕꯒ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯔꯨꯑꯣꯏꯅ ꯑꯥꯏꯒꯣꯔꯒꯤꯁꯤ ꯀꯃꯥꯏꯅꯒ ꯅꯩꯅꯩ ꯔꯣꯏ ꯀ꯭ꯔꯤꯁꯅꯒꯥꯏꯁꯤ ꯃꯣꯍꯟ ꯕꯒꯥꯟꯅꯤ ꯀꯣꯜꯀꯇꯥꯅꯤ ꯃꯥꯁꯨ ꯀꯃꯥꯏꯅ ꯌꯦꯡꯗꯕ꯭ꯔꯥ ꯃꯣꯏꯗꯤ ꯀꯔꯤ ꯐꯥꯎꯒꯦ ꯑꯉꯧꯁꯤꯅ ꯃꯣꯏꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯄ꯭ꯂꯦꯌꯔꯒ ꯈꯦꯠꯅꯕꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯕꯣꯜꯒꯤ ꯕꯦꯁꯤꯛ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯈꯦꯠꯅꯕꯁꯦ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯂꯥꯏꯅꯗꯤ ꯈꯟꯖꯕ ꯕꯣꯜ ꯑꯃ ꯐꯥꯕ ꯕꯣꯜ ꯑꯃ ꯄꯤꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯎꯕ ꯕꯣꯜ ꯑꯃ ꯀꯥꯎꯕꯒꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯕ ꯋꯥꯅꯦꯕ ꯁꯝꯅ ꯑꯦꯛꯆꯨꯋꯦꯜ ꯒꯦꯝꯗ ꯆꯪꯉꯀꯥꯟꯗꯗꯤ ꯕꯣꯜ ꯑꯃ ꯂꯧꯕ ꯕꯣꯜ ꯑꯃ ꯐꯥꯕ ꯕꯣꯜ ꯑꯃ ꯄꯤꯕꯒꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯇꯔꯥꯏ ꯍꯦꯛꯇ ꯂꯧꯕ ꯌꯥꯗꯦꯕ ꯁꯤꯝꯄꯜ ꯑꯣꯏꯅꯗꯤ ꯈꯟꯖꯕ ꯑꯗꯣ ꯁꯤꯝꯄꯜꯁꯦ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯤ ꯄꯥꯡꯊꯣꯛꯄ ꯍꯦꯛꯇ ꯉꯝꯗꯕ ꯇꯥꯏꯃꯤꯡ ꯌꯥꯎꯋꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯄ꯭ꯂꯦꯌꯔꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯅꯦ ꯕꯦꯁꯤꯛꯁꯦ ꯈꯔ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯐꯣꯔꯦꯟ ꯄ꯭ꯂꯦꯌꯔꯒ ꯆꯥꯡꯗꯝꯅꯔꯨ ꯀꯥꯟꯗ ꯃꯣꯏꯁꯤꯅ ꯁꯨꯝꯕ ꯃꯆꯥꯁꯤꯗ ꯍꯦꯜꯂꯛꯄꯁꯤꯗ ꯈꯦꯠꯅꯕ ꯈꯔ ꯂꯩꯌꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯃ ꯐꯖꯅ ꯑꯗꯨꯝ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕꯁꯨ ꯂꯩ ꯑꯐꯕ ꯄ꯭ꯂꯦꯌꯔꯁꯦ ꯀꯩꯗꯧꯕꯩ ꯑꯐꯕ ꯑꯣꯏꯔꯛꯏꯅꯣꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯣꯝꯄꯤꯇꯤꯁꯟꯁꯤ ꯑꯗꯨꯝ ꯇꯧꯅꯔꯛꯀꯗꯣꯏꯅꯤ ꯑꯃꯗꯒꯤ ꯑꯗꯨꯝ ꯇꯝꯅꯗꯣꯏꯅꯤ ꯂꯧꯅꯗꯣꯏꯅꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯁꯨꯅꯤꯜ ꯁꯦꯇ꯭ꯔꯤꯁꯤ ꯌꯥꯝ ꯐꯥꯎꯕ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯅꯨꯡꯗ ꯑꯃꯅꯤ ꯃꯥꯁꯨ ꯇꯣꯞ ꯁ꯭ꯀꯣꯔꯔꯁꯤ ꯑꯦꯠꯂꯤꯁ ꯃꯥ ꯒꯣꯜ 9 ꯐꯥꯎꯇꯤ ꯆꯟꯕ ꯉꯝꯕꯒꯤ ꯃꯥꯁꯨ ꯇꯣꯞ ꯁ꯭ꯀꯣꯔꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯅꯤ ꯈꯔ ꯈꯤꯇꯪ ꯍꯥꯏꯊꯔꯛꯑꯒꯁꯨ ꯑꯗꯣ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯀꯁꯦ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯃꯨꯝꯕꯥꯏ ꯁꯤꯇꯤꯗ ꯌꯥꯎꯕ ꯕꯤꯄꯤꯟ ꯁꯤꯡ ꯃꯥꯁꯦ ꯍꯟꯗꯛꯀꯤ ISLꯁꯤꯗ ꯍꯦꯇ꯭ꯔꯤꯛ ꯃꯥ ꯃꯇꯣꯝꯗ ꯑꯣꯏꯔꯒꯅꯤ ꯈꯜꯂꯤ ꯍꯦꯇ꯭ꯔꯤꯛꯁꯤ ꯐꯪꯕ ꯉꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯄꯤꯟ ꯁꯤꯡꯒꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯇꯧꯁꯤꯗꯤ ꯕꯤꯄꯤꯟ ꯁꯤꯡꯁꯤ ꯊꯦꯡꯅꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯃꯥꯏ ꯃꯔꯝꯗ ꯈꯤꯇ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤꯗꯤ ꯏꯌꯥꯝꯕꯅꯤ ꯕꯤꯄꯤꯟ ꯁꯤꯡ ꯍꯥꯏꯖꯔꯤꯁꯦ ꯑꯩꯒꯤ ꯍꯦꯛ ꯂꯝꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯏꯌꯥꯝꯕ ꯑꯃꯅꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯕꯣꯜ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝ 2004 ꯗꯒꯤ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯀꯣꯆꯤꯡ ꯑꯗꯨꯝ ꯍꯧꯃꯤꯟꯅꯔꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯅꯤ ꯃꯥꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝꯅ ꯁ꯭ꯄꯤꯠ ꯂꯩꯕ ꯑꯦꯖꯤꯂꯤꯇꯤ ꯌꯥꯝꯅ ꯂꯩꯖꯕ ꯑꯗꯩ ꯃꯁꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯒꯤ ꯀꯠꯊꯣꯛꯄ ꯀꯟꯕ ꯑꯗꯩ ꯃꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯕ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯒꯣꯜ ꯑꯃ ꯂꯩꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯛꯅ ꯆꯠꯆꯕ ꯏꯌꯥꯝꯕ ꯑꯃꯅꯤ ꯃꯍꯥꯛꯁꯦ ꯑꯗꯣ ꯃꯥ ꯍꯟꯗꯛ ꯌꯥꯝꯅ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁꯅꯤ ꯃꯥꯅ ꯄꯤꯖꯈꯤꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯄꯣꯛꯆꯩ ꯃꯥꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯅꯥꯎ ꯁꯨꯔꯦꯁ ꯃꯕꯥꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏꯗꯒꯤ ꯁꯦꯅꯤꯌꯔ ꯇꯤꯝꯒꯤ ꯍꯟꯗꯛ ꯁꯥꯟꯅꯖꯔꯨꯕꯅꯤ ꯃꯕꯥꯅꯤꯃꯛ ꯌꯥꯝ ꯄꯔꯐꯣꯔꯝ ꯌꯥꯝ ꯐꯖꯅ ꯇꯧꯈꯤ ꯁꯤꯃ ꯕꯤꯄꯤꯟꯅ ꯍꯦꯇ꯭ꯔꯤꯛꯀ ꯐꯪꯉꯛꯄꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯅ ISTVꯗꯒꯤꯅꯤ ꯑꯗꯨꯅ ISTV ꯚ꯭ꯌꯨꯔꯁꯤꯡꯒꯤꯅꯤ ꯕꯤꯍꯥꯞꯇꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩꯗꯅ ꯃꯤꯆꯪꯁꯨ ꯈꯔ ꯆꯪꯗ ꯌꯥꯄꯣꯟꯇꯦꯅ ꯑꯗꯨ ꯕꯤꯄꯤꯟꯅ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯑꯐꯕ ꯔꯦꯀꯣꯔꯠ ꯑꯃ ꯍꯟꯗꯛꯀꯤ ISLꯗ ꯊꯝꯕ ꯉꯝꯃꯤ ꯍꯦꯇ꯭ꯔꯤꯛ ꯐꯪꯉꯤ ꯀꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏꯛꯋꯥꯏꯁ ꯍꯧꯖꯤꯛ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯈꯤꯇꯪ ꯂꯥꯛꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁा ꯄꯥꯏꯔꯕ ꯑꯐꯥꯎꯕ ꯃꯤ ꯃꯌꯥꯝꯁꯤ ꯏꯟꯗꯤꯌꯟ ꯁꯨꯄꯔ ꯂꯤꯒꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯔꯟꯕꯤꯔ ꯀꯥꯄꯨꯔ ꯑꯣꯏꯔꯝꯒꯅꯤ ꯃꯨꯝꯕꯥꯏ ꯁꯤꯇꯤꯁꯦ ꯃꯣꯏ ꯆꯪꯉꯛꯏꯅꯤꯀꯣ ꯔꯟꯕꯤꯔ ꯀꯥꯄꯨꯔ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯇꯤ ꯐꯨꯠꯕꯣꯜ ꯒ꯭ꯔꯨꯞ ꯑꯗꯨꯒ ꯕꯤꯃꯣꯜ ꯄꯔꯦꯛ ꯃꯣꯏꯁꯤ ꯑꯣꯅꯔꯁ ꯉꯥꯛꯇꯅꯤꯅꯤ ꯑꯣꯅꯔꯁꯅꯦ ꯑꯩꯈꯣꯏꯒꯤ ꯃꯨꯝꯕꯥꯏ ꯁꯤꯇꯤꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯔꯖꯤꯑꯣ ꯂꯣꯕꯦꯔꯥ ꯃꯥ ꯁ꯭ꯄꯦꯅꯤꯁꯅꯤ ꯃꯣꯏ ꯃꯨꯝꯕꯥꯏ ꯁꯤꯇꯤꯒꯤ ꯀꯣꯆ ꯑꯣꯏꯔꯤꯕ ꯕꯤꯄꯤꯟ ꯁꯤꯡꯁꯨ ꯌꯥꯎꯔꯤ ꯃꯣꯏꯒꯤ ꯄ꯭ꯂꯦꯁꯤ ꯐꯖꯅ ꯐꯨꯜꯂꯤ ꯐꯖꯅ ꯗꯥꯏꯖꯦꯁ ꯇꯧꯕ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯉꯧꯁꯤꯅ ꯌꯦꯡꯉꯕ꯭ꯔꯥ ꯍꯟꯗꯛꯀꯤ ꯆꯦꯝꯄꯤꯌꯟ ꯋꯥꯔꯤꯁꯦ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯒꯤ ꯇꯤꯃꯤꯡ ꯑꯞ ꯇꯧꯕ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯉꯁꯥꯏ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯁꯔꯖꯤꯑꯣ ꯂꯣꯕꯦꯔꯥꯅꯒ ꯃꯥꯅ ꯇꯥꯛꯂꯛꯏꯕ ꯃꯑꯣꯡꯁꯦ ꯀꯣꯆꯁꯤ ꯍꯧꯖꯤꯛ ꯀꯝꯄꯤꯇꯤꯁꯟ ꯑꯃꯨꯛ ꯇꯧꯅꯔꯤꯕꯅꯤꯅ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯁ꯭ꯋꯥꯏꯗ ꯃꯣꯏꯒꯤꯁꯦ ꯆꯞ ꯆꯥꯕ ꯃꯣꯏ ꯀꯣꯆꯀꯤ ꯁ꯭ꯇꯥꯏꯜꯁꯤꯗꯤ ꯇ꯭ꯔꯦꯅꯤꯡꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯩ ꯑꯗꯨꯗ ꯃꯣꯏꯒꯤ ꯒꯦꯝꯁꯦ ꯌꯦꯡꯖꯕ ꯀꯥꯟꯗ ꯑꯩꯅ ꯎꯖꯕ ꯐꯪꯖꯕꯗꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯄꯤꯟ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯀꯥꯟꯗꯗꯤ ꯃꯣꯏꯁꯦ ꯕꯣꯜ ꯌꯥꯝ ꯀꯨꯏꯅ ꯄꯥꯏꯁꯟꯗꯕ 1-2 ꯇꯁꯇ ꯁꯥꯟꯅꯕ ꯁꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏꯖꯩ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯇꯝꯕꯤꯔꯛꯄ ꯀꯥꯟꯗ ꯁꯥꯟꯅꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯃꯤꯗꯐꯤꯜ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯏꯒꯤ ꯀꯤ ꯄ꯭ꯂꯦꯌꯔ ꯑꯣꯏꯕ ꯖꯥꯍꯨ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ
long pass short pass ꯃꯉꯣꯟꯗ quality ꯌꯥꯝꯅ ꯌꯥꯎꯕ player ꯑꯃꯅꯤ ꯃꯍꯥꯛꯁꯤꯅ ꯗꯥꯕꯤꯟꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯀꯥꯟꯗ ꯃꯈꯥ ꯍꯟꯊꯔꯛꯄꯗꯤ ꯍꯟꯊꯔꯛꯀꯅꯨ ꯁꯥꯎꯋꯦꯅ ꯍꯥꯏ ꯍꯥꯏꯕꯗꯤ ꯑꯦꯇꯦꯛꯇ ꯌꯥꯝꯅ ꯃꯇꯝꯁꯦ ꯑꯌꯥꯝꯕꯅ ꯑꯦꯇꯦꯛꯇ ꯆꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯣꯏꯅ ꯍꯟꯊꯔꯛ ꯇꯥꯔꯗꯤ ꯗꯤꯐꯦꯟꯁ ꯌꯥꯎ ꯇꯥꯔꯗꯤ ꯑꯣꯐꯦꯟꯁꯤꯞ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯟꯊꯔꯛꯄ ꯃꯇꯝꯗ ꯁꯥꯎꯋꯦ ꯀꯥꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯕꯤꯈꯤꯕ ꯀꯌꯥꯁꯨ ꯂꯩ ꯖꯍꯨꯁꯤꯅ ꯃꯈꯥꯗꯒꯤ ꯕꯣꯜ ꯂꯧꯕ ꯃꯊꯛꯇ ꯁꯝꯕ ꯃꯥꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯃꯤꯗꯐꯤꯜꯗ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯎꯏ ꯂꯣꯡ ꯄꯥꯁꯦꯁ ꯃꯥꯒꯤ ꯁꯦꯠ ꯄꯤꯁ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯑꯗꯨ ꯃꯍꯥꯛ ꯌꯥꯎꯕꯁꯦ ꯃꯨꯝꯕꯥꯏ ꯁꯤꯇꯤꯒꯤꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯚꯦꯔꯤ ꯐꯣꯔꯆꯨꯅꯦꯠ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄ꯭ꯂꯦꯌꯔ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯑꯩꯒꯤ ꯀꯥꯎꯟꯇꯔꯄꯥꯔꯠ ꯑꯣꯏꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯗꯒꯤ ꯇꯤꯝ ꯃꯌꯥꯝꯁꯤ ꯅꯩꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯌꯦꯡꯕꯁꯨ ꯌꯥꯝ ꯆꯪꯉꯤꯗꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯍꯧꯖꯤꯛꯇꯤ ꯇꯧꯁꯨ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯂꯣꯏꯅ ꯂꯧꯅꯔꯒ ꯀꯥꯞꯊꯣꯛꯅꯔꯒ ꯌꯦꯡꯅꯔꯤ ꯉꯥꯛꯇꯅꯦꯕ ꯁꯤꯃ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯏꯁ ꯕꯦꯡꯒꯣꯜꯗ ꯂꯩꯔꯦ ꯐ꯭ꯔꯥꯎ ꯍꯥꯟꯅ ꯁꯥꯟꯅꯔꯝꯃꯦ ꯗꯦꯟ ꯆꯪꯈ꯭ꯔꯦ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯣꯏ ꯑꯩꯒꯤ ꯀꯦꯞꯇꯦꯟ ꯂꯩꯔꯅꯤ ꯑꯩꯒꯤ ꯀꯣꯆ ꯂꯩꯔꯅꯤ ꯑꯗꯨꯋꯥꯏꯗ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯒꯤ ꯀꯣꯆ ꯑꯗꯒꯤ ꯇꯤꯝꯒꯤ ꯁꯦꯠꯑꯞ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯜꯗꯤꯡ ꯇꯧꯔꯛꯄꯒꯤ ꯂꯩꯀꯣ ꯁ꯭ꯋꯥꯏꯁꯤ ꯏꯁ ꯕꯦꯡꯒꯣꯜꯒꯤ ꯑꯣꯏꯅ ꯄꯨꯡ ꯀꯌꯥ ꯀꯔꯝꯕ ꯃꯇꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯏ ꯆꯥꯕ ꯊꯛꯄꯅ ꯀꯃꯥꯏꯅ ꯄꯤꯖꯩ ꯀꯃꯥꯏꯅ ꯇꯧꯏ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯃꯣꯏꯒꯤꯗꯤ ꯑꯌꯥꯝꯕꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯤꯁꯤꯖꯟꯗꯗꯤ ꯈꯔ ꯑꯗꯨꯝ ꯀꯟꯅ ꯇꯧꯈꯤ ꯑꯗꯨ ꯍꯥꯏꯇꯥꯔꯁꯨ ꯀꯟꯅ ꯍꯥꯏꯇꯥꯔꯁꯨ ꯃꯣꯏꯗ ꯔꯦꯁ ꯇꯧꯕꯒꯤ ꯃꯇꯝꯁꯤ ꯃꯣꯏꯅ ꯌꯥꯝ ꯄꯤꯕꯤ ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯌꯔ ꯑꯃ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯥꯔꯠ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯇꯥꯔꯗꯤ ꯑꯥꯏꯁ ꯕꯥꯠ ꯇꯧꯍꯟꯕ ꯑꯗꯩ ꯃꯁꯥꯖ ꯇꯧꯍꯟꯕ ꯆꯥꯕ ꯀꯥꯟꯗ ꯃꯣꯏꯅ ꯁꯤꯟ ꯂꯥꯡ ꯇꯧꯔꯒ ꯃꯣꯏꯅ ꯁꯤ ꯆꯥꯒꯗꯕꯅꯤ ꯁꯤ ꯆꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯦ ꯃꯣꯏꯅ ꯍꯣꯇꯦꯜꯗ ꯃꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯁꯤ ꯄ꯭ꯂꯦꯌꯔꯒꯩꯗ ꯁꯤ ꯄꯤꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯔꯒ ꯄꯤꯍꯟꯕ ꯑꯗꯒꯤ ꯏꯟꯖꯣꯏ ꯇꯧꯕꯒꯤ ꯃꯇꯝꯒꯁꯨ ꯄꯤꯕ ꯑꯗꯨꯝꯕ ꯀꯌꯥ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯁꯨ ꯇꯧꯈꯤ ꯌꯥꯝꯅ ꯋꯥꯕ ꯇꯥꯏꯃꯤꯡ ꯍꯥꯏꯕꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯁꯦꯠ ꯄꯤꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯁꯤꯗꯩꯗꯤ ꯍꯦꯟꯅ ꯀꯨꯏꯅ ꯇꯧꯗꯦ ꯍꯥꯏꯕ ꯀꯥꯟda ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯌꯥꯝꯅ ꯏꯟꯖꯣꯏ ꯑꯣꯏꯅ ꯇꯧꯈꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯦꯌꯔ ꯑꯃꯗ ꯍꯥꯏꯕ ꯋꯥꯅꯤ ꯋꯥꯅ ꯇꯧꯈꯤꯕ ꯁꯤꯃ ꯕꯣꯔꯤꯡ ꯑꯣꯏ ꯍꯥꯏꯕ ꯃꯇꯝ ꯑꯝꯇ ꯌꯥꯎꯈꯤꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯍꯟꯈꯤ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯀꯣ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯁꯥꯟꯅꯔꯣꯏꯅ ꯃꯥꯒꯤ ꯃꯊꯧꯁꯤ ꯁꯥꯟꯅꯕꯗꯨꯅꯤ ꯑꯗ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯄꯣꯊꯥꯍꯜꯂꯦ ꯍꯥꯏꯁꯦ ꯌꯥꯝ ꯄꯣꯊꯥꯍꯜꯂꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯌꯥꯝ ꯍꯥꯏꯈꯤꯕꯗ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ ꯅꯣꯠ ꯑꯣꯟꯂꯤ ꯉꯁꯥꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕꯗꯨꯒꯤ ꯃꯊꯛꯇ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅꯕꯒꯤ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅꯅꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯗꯤ ꯁꯥꯏꯀꯣ ꯁꯄꯣꯔꯠ ꯃꯌꯥꯝꯁꯦ ꯀꯔꯤ ꯇꯧꯏ ꯁꯝꯅ ꯍꯥꯏꯖꯀꯥꯟꯗ ꯑꯩꯁꯦ ꯁꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤ ꯀꯟꯅ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗꯒꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯕꯕꯥ ꯃꯥꯗꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯑꯣꯏꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯄꯔꯁꯟ ꯑꯃ ꯑꯣꯏꯖꯩ ꯑꯩꯒꯤ ꯕꯕꯥꯁꯦ ꯃꯍꯥꯛꯅ ꯑꯩꯅ ꯋꯥꯔꯛꯄ ꯅꯨꯡꯉꯥꯏꯇꯕ ꯇꯥꯟꯖꯥ ꯑꯃꯗ ꯐꯣꯟꯗ ꯀꯨꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯜꯃꯣꯁ ꯑꯦꯕ꯭ꯔꯤꯗꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯒꯤ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯪ ꯁꯣꯏꯈꯤꯕ ꯌꯥꯎ ꯇꯥꯔꯁꯨ ꯀꯩꯝ ꯈꯟꯖꯜꯂꯨꯅꯨ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯇꯧꯅꯨ ꯅꯪ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ 100% ꯄꯤꯅꯕ ꯍꯣꯠꯅꯧ 100% ꯄꯤꯔꯀꯥꯟꯗ ꯑꯣꯖꯥꯅ ꯎꯔꯀꯥꯟꯗ ꯅꯪ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯪꯗ꯭ꯔ ꯇꯥꯔꯁꯨ ꯀꯣꯟꯅ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯣꯇꯤꯚꯦꯁꯟ ꯀꯌꯥ ꯑꯃ ꯁ꯭ꯄꯤꯆ ꯀꯌꯥ ꯑꯃ ꯄꯤꯕꯤꯈꯤ ꯑꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯅꯤꯃꯥꯏ ꯃꯍꯥꯛꯀ ꯑꯩꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯈꯣꯠꯂꯨ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯩ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯄꯥꯖꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯐꯪꯕ ꯃꯣꯇꯤꯚꯦꯁꯟ ꯐꯪꯕ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯉꯝꯕ ꯀꯌꯥꯁꯨ ꯌꯥꯎꯈꯤ ꯍꯥꯏꯗꯤ ꯍꯦꯕꯤꯠ ꯄ꯭ꯂꯦꯁꯦ ꯁꯤ ꯋꯥꯐꯝ ꯊꯝꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤꯗꯤ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯒ ꯇꯁꯦꯡꯅ ꯐꯨꯠꯕꯣꯜꯁꯤ IFFꯀꯤ ꯃꯥꯒꯤ ꯁꯔꯇꯟ ꯔꯨꯜꯅꯤ ꯑꯗꯨꯅ ꯑꯣꯜꯋꯦꯁ ꯄ꯭ꯂꯦ ꯈꯨꯗꯤꯡꯃꯛꯁꯦ ꯐꯦꯌꯔ ꯄ꯭ꯂꯦ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯄ꯭ꯂꯦꯌꯔꯁꯤꯡꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯁꯨ ꯑꯗꯨꯅ ꯑꯣꯜꯋꯦꯁ ꯃꯦꯟꯇꯦꯟ ꯉꯁꯥꯏꯒꯤ ꯇꯨ ꯕ꯭ꯔꯤꯡ ꯑꯕꯥꯎꯠ ꯐꯦꯌꯔ ꯄ꯭ꯂꯦ ꯈꯨꯗꯤꯡꯃꯛꯁꯤ ꯍꯟꯗꯛꯀꯤꯗꯨꯗꯅꯤ ꯃꯔꯨꯑꯣꯏꯅ ꯖꯥꯝꯁꯦꯠꯄꯨꯔ ꯒꯋꯥ ꯑꯗꯨꯒ ꯏꯁ ꯕꯦꯡꯒꯣꯜ ꯁꯤ ꯔꯦꯗ ꯀꯥꯔꯗ ꯆꯥꯏꯌꯦꯕ ꯑꯗꯣ ꯐꯣꯜꯁ ꯄ꯭ꯂꯦ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯦꯛ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯇꯥꯔꯦ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯃꯇꯥꯡꯗ ꯏꯁ ꯕꯦꯡꯒꯣꯜꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯀꯥꯔꯗ ꯆꯥꯕꯁꯤ ꯄ꯭ꯂꯦꯌꯔꯗ ꯆꯥꯕ ꯑꯃ ꯑꯗꯩ ꯀ꯭ꯂꯕ ꯑꯣꯏꯅ ꯆꯥꯕ ꯑꯃ ꯀ꯭ꯂꯕ ꯑꯣꯏꯅ ꯆꯥꯕꯗ ꯏꯁ ꯕꯦꯡꯒꯣꯜꯁꯤ ꯌꯥꯎꯔꯤꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯐꯤꯌꯔꯅꯦꯁꯁꯦ ꯀꯌꯥꯝ ꯂꯩ ꯑꯗꯨꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯃꯥꯏꯅ ꯇꯧꯏ ꯗꯤꯁꯤꯄ꯭ꯂꯤꯟꯒꯤ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯇꯤꯝꯒꯤꯁꯦ ꯌꯥꯝꯅ ꯐꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯕ ꯇꯤꯝ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯏꯁꯥꯁꯦ ꯁꯥꯒꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯒꯠꯂ ꯂꯩꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯛ ꯁꯥꯟꯅꯕ ꯀꯥꯟꯗ ꯍꯦꯛ ꯁꯣꯏꯕ ꯈꯣꯠꯄꯁꯦ ꯂꯣꯏ ꯍꯥꯏꯕꯅꯤ ꯌꯥꯎꯅꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯗ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ ꯑꯣꯏꯅ
ꯑꯩꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ intentionally ꯇꯧꯒꯦꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯅ ꯍꯥꯏꯖꯅꯤꯡꯉꯤ sima adu always players di yamna masai aina siga mari leini ko Hoi. adu mentally strong origadi sounding ba temperament whatever lady se Hoi. atom khudi mukta khoi si madu maintain taroga control taroga sa pe tangai pada ma adu ga mari leini ne jeri do sima yam nungai je hanaki ISL si sanarakpa matam dani sida golden glove ki wasnu adagi maru ena khoi gi golden goal gi wasnu tuan ba khoi item si am grazani mai pi ba trophy me am si boiba punumok tu hogre it was a history ado yam ngai badi sida is marwena East Bengal da sana biru do si Angousana gi hauropagi wari sini football se sai wangoi di hapet pan bire ado football gi sana holding da isagi leifam ado sai baba si apa mentor moi in terms of sai gi personality development ki duga mentally madu gi strong wena bagi kaino ma koi gi tips me am si pira padu baba su yauri aduna isagi leifam ka dai no baba ima gi ming sinau kaya po I kamai to etu khange hai ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯋꯥꯡꯒꯣꯏꯗꯒꯤꯅꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯋꯥꯍꯦꯡꯕꯝ ꯖꯗꯨꯃꯅꯤ ꯑꯗꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯋꯥꯍꯦꯡꯕꯝ ꯕꯂꯥ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯍꯟꯅ ꯆꯦꯡꯆꯦꯡ ꯀꯧꯖꯩ ꯑꯗꯒꯤ ꯏꯌꯥꯝꯕ ꯌꯥꯏꯃꯅ ꯕꯣꯌꯥꯏ ꯀꯧꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯃꯛꯁꯦ ꯕꯕꯥꯅ ꯕꯣꯜ ꯂꯣꯏ ꯁꯥꯟꯅꯍꯜꯂꯤ 2004ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯃ ꯂꯩ ꯀꯀꯥ ꯏꯕꯨꯡꯉꯣ ꯀꯧꯏ ꯃꯍꯥꯛꯅ ꯇꯣꯔꯅꯥꯃꯦꯟ ꯑꯃꯈꯛ ꯁꯤꯟꯖꯈꯤ ꯁꯣꯀꯔ 5-a-side ꯑꯗꯣ ꯑꯉꯥꯡꯒꯤꯁꯨ ꯑꯍꯟꯒꯤꯁꯨ ꯁꯤꯟꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯁꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯕꯕꯥꯅ ꯑꯗꯨ ꯁꯥꯟꯅꯕꯁꯤ ꯎꯕꯗꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯌꯥꯝ ꯀꯟꯅ ꯌꯧꯅ ꯏꯟꯕ ꯉꯝꯗ ꯇꯥꯔꯁꯨ ꯁꯦꯟ ꯂꯩꯖꯗ ꯇꯥꯔꯁꯨ ꯁꯥꯟꯅꯕꯁꯤꯗ ꯍꯣꯠꯅ ꯇꯥꯔꯗꯤ ꯃꯌꯥꯝꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯃꯌꯥꯝꯅꯁꯨ ꯁꯛ ꯈꯪꯕꯤꯕ ꯑꯗꯨꯒ ꯁꯦꯟꯁꯨ ꯊꯣꯛꯄ ꯁꯤ ꯉꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯁꯤꯅ ꯍꯌꯦꯡ ꯃꯣꯏ ꯑꯍꯨꯝꯃꯛꯅ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯔꯛ ꯇꯥꯔꯗꯤ ꯏꯃꯨꯡꯗ ꯏꯟꯀꯝꯁꯨ ꯂꯥꯛꯀꯅꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯕꯁꯨ ꯍꯦꯟꯅꯤ ꯍꯥꯏꯔꯒ 2004ꯁꯤꯗ ꯕꯕꯥꯅ ꯋꯥꯐꯥ ꯍꯥꯏꯁꯦ ꯀ꯭ꯂꯕꯁꯦ ꯂꯤꯡꯈꯠꯆꯈꯤꯕꯅꯤ ꯋꯥꯡꯒꯣꯏ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯥꯏꯕꯅꯤ wangoi football asu wafa ꯁꯤꯁꯦ ꯂꯤꯡꯈꯠꯂ ꯃꯇꯨꯡꯁꯤꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯖꯥ ꯔꯣꯁꯅꯤ ꯀꯨꯃꯥꯔ ꯃꯌꯥꯝꯅꯁꯨ ꯃꯣꯂꯤꯀꯨꯟ ꯍꯥꯏꯅ ꯈꯪꯅꯖꯕꯅꯤ ꯃꯣꯡꯁꯥꯡꯒꯩꯗꯒꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏꯅ ꯑꯦꯡꯒꯦꯖ ꯇꯧꯔꯒ ꯗꯥ ꯕꯤꯄꯤꯟ ꯑꯩꯈꯣꯏꯗ ꯑꯅꯤ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯂꯣꯏ ꯑꯌꯥꯝꯕꯅꯗꯤ ꯄꯣꯊꯥꯕ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯃꯉꯣꯟꯗ ꯀꯣꯆꯤꯡ ꯍꯧꯖꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯋꯥꯐꯥꯗꯤ ꯍꯥꯟꯅ ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯕꯒꯤ ꯑꯍꯥꯟꯕ ꯍꯦꯛ ꯃꯔꯨꯑꯣꯏꯅ ꯇꯝꯕ ꯍꯧꯔꯛꯄꯁꯤꯗꯤ ꯁꯥꯟꯅꯔꯛꯄꯁꯤꯗꯤ ꯋꯥꯐꯥ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯋꯥꯍꯦꯡꯕꯝ ꯖꯗꯨꯃꯅꯤ ꯋꯥꯍꯦꯡꯕꯝ ꯖꯗꯨꯃꯅꯤ ꯂꯤꯡꯈꯠꯄꯤꯕ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯅꯦꯕ ꯁꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ 2004 ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯁꯥꯟꯅ ꯍꯧꯔꯛꯑꯦ ꯗꯦꯟ ꯑꯗꯨꯒꯤ ꯃꯊꯪꯗꯗꯤ ꯀꯔꯤ ꯀ꯭ꯂꯕꯇ ꯌꯥꯎꯔꯦ ꯃꯔꯨꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯁꯨꯝ ꯑꯩꯈꯣꯏꯗꯁꯨ ꯇꯧꯔꯤꯗꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯀꯥꯎꯅꯔꯤ ꯁꯦꯅꯤꯌꯔꯒꯤ ꯀꯥꯎꯅꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯩ ꯖꯨꯅꯤꯌꯔꯒꯤ ꯃꯌꯥꯝ ꯁꯥꯟꯅꯔꯤ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯣꯖꯔ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯀꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯗꯨ ꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯣꯖꯔ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯒ ꯁꯥꯟꯅꯔꯛꯄ ꯑꯗꯣ ꯑꯩ ꯍꯤꯁꯇ꯭ꯔꯤ ꯑꯝꯇ ꯂꯤꯔꯛꯎ ꯑꯩꯁꯦ ꯑꯍꯥꯟꯕ 2004ꯁꯤꯗ ꯁꯥꯟꯅꯕ ꯍꯧꯔ ꯃꯇꯨꯡꯗ 2005ꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯟꯗꯔ 13ꯒꯤ ꯄꯣꯔꯁꯟ ꯀꯞ ꯑꯅ ꯇꯧꯕꯗꯣ ꯑꯩ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯟꯅꯖꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ 2009ꯗꯁꯨ ꯖꯝꯁꯦꯗꯄꯨꯔꯗ ꯁꯥꯟꯅꯕ ꯆꯠꯆꯔꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯖꯤꯕꯣꯟ ꯃꯍꯥꯛꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯑꯩꯁꯦ ꯃꯣꯍꯟ ꯕꯒꯥꯟ ꯁꯦꯜ ꯑꯦꯀꯥꯗꯃꯤꯗ ꯌꯥꯎꯕꯒꯤ ꯇ꯭ꯔꯥꯌꯦꯜ ꯑꯣꯏꯅ ꯆꯠꯆꯔꯨꯏ ꯑꯗꯨꯃ ꯇ꯭ꯔꯥꯌꯦꯜꯁꯦ ꯈꯜꯂ ꯃꯇꯨꯡꯗ ꯆꯍꯤ 1.5-2ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩꯖꯔꯦ ꯍꯥꯏ ꯃꯣꯍꯟ ꯕꯒꯥꯟ ꯁꯦꯜ ꯑꯦꯀꯥꯗꯃꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯏꯁꯤꯗꯤ ꯃꯣꯏꯁꯦ ꯑꯦꯀꯥꯗꯃꯤ ꯍꯥꯏꯁꯦ ꯇꯝꯐꯝ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯀ꯭ꯂꯕ ꯑꯣꯏꯅ ꯃꯣꯏ ꯁꯥꯟꯅꯕ ꯊꯣꯛꯏꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯇꯝꯐꯝ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯦꯀꯥꯗꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯁꯦꯜ ꯑꯦꯀꯥꯗꯃꯤꯁꯦ ꯃꯣꯍꯟ ꯕꯒꯥꯟꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯤꯂꯣꯡ ꯂꯥꯖꯣꯡꯗ ꯑꯃꯨꯛ ꯑꯟꯗꯔ 17ꯒꯤ ꯇ꯭ꯔꯥꯌꯦꯜ ꯄꯤꯕ ꯆꯠꯂꯤ ꯑꯣꯖꯥ ꯄꯨꯊꯤꯕꯅ ꯄꯨꯕꯤꯔꯒ ꯑꯩꯁꯦ ꯆꯠꯂ ꯃꯇꯨꯡꯗ ꯑꯩꯁꯦ ꯇ꯭ꯔꯥꯌꯦꯜꯁꯦ ꯁꯦꯂꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯟꯗꯔ 19 ꯑꯗꯨꯗ ꯗꯥ ꯕꯤꯄꯤꯟ ꯍꯣꯏ ꯀꯩꯍꯣꯏ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯩ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯂꯣꯡ ꯂꯥꯖꯣꯡꯒꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯔꯝꯃꯦ ꯏꯌꯥꯝꯕ ꯗꯥ ꯕꯤꯄꯤꯟ ꯍꯣꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯗꯥ ꯔꯦꯅꯦꯗꯤ ꯗꯥ ꯒꯣꯕꯤꯟ ꯗꯥ ꯆꯤꯇ꯭ꯔ ꯃꯣꯏ ꯃꯌꯥꯝꯁꯨ ꯀꯌꯥꯝꯁꯨ ꯗꯥ ꯁꯨꯁꯦꯜ ꯃꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯀꯥꯟꯗ ꯆꯪꯉꯀꯥꯟꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯣꯟ ꯑꯦꯟ ꯑꯣꯐ ꯗ ꯐꯤꯜꯗ ꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯈꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯉꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯝ ꯁꯤꯂꯣꯡ ꯂꯥꯖꯣꯡꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯔꯝꯃꯤ ꯁꯤꯂꯣꯡ ꯂꯥꯖꯣꯡꯗ ꯑꯩ ꯆꯍꯤ 4 ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯤꯀꯣ ꯁꯤꯂꯣꯡ ꯂꯥꯖꯣꯡ 4 ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯦ ꯆꯦꯟꯅꯥꯏ ꯌꯨꯅꯥꯏꯇꯦꯠ ꯑꯅ ꯁꯤꯂꯣꯡ ꯂꯥꯖꯣꯡꯗ ꯑꯩꯁꯦ ꯂꯣꯟꯗ ꯁꯥꯟꯅꯕ ꯆꯠꯄꯅꯤ
yamna kano second division oiba Chennai League ki second division oiba club na sana chapani adu chala matung da ije halaga ije Manipur gi AIMS ta mu sana jare AIMS ta sana ra matung da mu Chennai FC na mu hoje ki Chennai League sa mu sana ba mu khanjabani adu hala matung da ije Sagobal United ta mu sana jare Sagobal United sana badagi draw gi ahamba second division kawa sahi do ai isamak yaujai maina do higher matung second division jang sanare sanara kan jamu ai je Sagobal United da mu sana jai madu matam na dai dina pai ko se do pai matung da mu draw je second division sana ba moina champion werga I League to promote over sahi ji de yaujatre ado I League to promote or matung da I League ahamba sahi kaw ba ji da amu ai je draw da mu join tor matung da da ai je sana phangjargibni sana phanggibdegi platform di phangbudegi aina kan hona ja sana matung dang gis bengal dang sana phangjargi adar buji sima yam nungai si yam sana buji sana ri myam sidi akoi gi India gi phar phar ba akoi gi football club myam sidi loi yaure ade mohon bagan daga phajana schooling tor paje tamak pa si ga akoi gi dekha suna hai gadra itam tamakta ba adu santi dum yam phajan sana ga su hai ri talent myam du afam jana sin na bangam dagi awa ba adu sidi hoji habiri ba mohon bagan sel football academy sejda phajana tamaga adu training si phanga tholai ne ba Angousana gi aduna su goi doini ngai gi Angousana gi sum goi scale up tawrei si boi ba yam nungai jei si matang sei ja ado hoji akoi gi football club myam si India gi wena su mayam lere adagi Manipur da su football club ki masigi culture si lakwa hore dana han ba lerem da budo ado state ki shoes mana lakwa hore sim su yam lai ba mai tare football gi movement du development si da chobu mating pangi ba eli yam ne lor koi gi player si magi transfer season na club am de transfer si tor sanari ya adagi Manipur players di mamju am tangin tai ni tanga ba player me se gormagi di horaga renedi hoji palli ba adagi koi subas ki singlen sanagi mayam leri ado sum lainari ado kramai tawi hoji is bengal sana ba se jang ko matam si change ado moi gi in terms of payment adagi kramai tawi si gi si jang ko gi si kramai tong ni moi laithok lesin taw transfer transfer taw bagi je moi na dum moi je season gi oina moina paisa ji ngangna bani every player khodi mak season ngangna kan moina season magi CP ge na haina bukan je moina ada tha ji da moina equally yen to matung da moina salary oina tha gi oina pibi bani ado bon sana bagi hai badi hujik bakana hai bi bu maina yamna ahong balai samna hai kan da under 17 world cup sana gi matung dai gi khoi gi Manipur da hong gi ba environment mam je bakana ju khangbiram bani hena hai badi schooling to word maina have the ma pa ga na macha ga je academy macha macha link khaliba hoji direct dina to riba hoji classic ki to riba academy ji da ma pa na thin ba ade cargo gi da to riba ade lekai samna ai ta hoji ai gi lekai da ju wangoi da ju ofa gi oina angang chama kun tra oina nungdin da tomba haini gi da tomba mahang na oza weraga mahang na oza weraga ai gi ahamba oza gi oza Rosni Kumar moina oza weraga oza mari manga mu tawraga angang jam kun tra ju training pijari haiba training piba kan jida akoina tho matam da u fangi je mama pa ga ji amna kai ta harau ta amne ta tuition thin ba chatna yi smaina la ga macha sana sports mai onjala baje si je u ba yam phangi adu plus sigi sports da kai ha ta hoji khang mayam na khangwa sak khangna ba id mayam na maming lei na khangak pa adegi sida matam thada ba kan da moida kana phangba haibdi in term of paisa hai ga salary hai ga sen ga phangba matam sida kai da ka na jen khangbi ISL ma join to matam da player ayam na hoje Manipur player da karor hen season na da phangba yawi in terms of the Indian player da karor hen ba adai average da 60 70 phangba season na gi mai phangba yaw ga jida kaya da season na koi living oi ba koi hingba ngam ba ya ba professional na sa gi players me am se professionalism da changa abne ada hai mi khudi mak se talent mana de hai jari ba samna hai kan da amana like lom da chatpa ngam ba adi sana ba rom da chatning ba adi doctor engineer line da chatpa ngam ba siu bos maina sana ba rom ji da pam je ba sana ba rom ji ining ba football khatang na ta na koi sports ki mayam sana roi makhan mayam lei ji da mayam ji lei je hai jari ba ada da sana ba rom ji chatpa kan ji da
ꯃꯣꯏꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗ ꯃꯃꯥ ꯃꯄꯥꯈꯩꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯉꯤ ꯍꯥꯏꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯏꯟꯇꯔꯦꯁ ꯂꯩꯔꯛꯄꯒꯤ ꯆꯥꯡꯗꯣ ꯍꯣꯏ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠꯁ ꯔꯣꯝꯗ ꯑꯉꯥꯡꯁꯦ ꯊꯥꯖꯤꯟꯈꯤꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯅ ꯐꯪꯉꯤꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯩꯁꯥꯗꯁꯨ ꯐꯪꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯗꯤ ꯑꯆꯧꯕ ꯃꯤꯡꯆꯠ ꯑꯃ ꯉꯁꯥꯏ ꯕꯕꯥꯅ ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏꯕꯗꯣ ꯃꯤꯡꯆꯠꯁꯨ ꯐꯪꯕ ꯉꯝꯒꯅꯤ ꯏꯆꯥꯎꯕꯁꯤ ꯐꯔꯗꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯁꯨ ꯁꯥꯟꯅꯩꯌꯦꯅ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯦ ꯑꯩꯁꯦ ꯃꯣꯏ ꯕꯕꯥꯅꯤꯁꯦ ꯕꯕꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯏꯖꯨꯀꯦꯁꯟꯗꯤ ꯑꯉꯧꯁꯅꯥꯒꯤ ꯀꯔꯤ ꯀꯗꯥꯏ ꯐꯥꯎ ꯇꯝꯍꯧꯏ ꯀꯔꯤ ꯗꯤꯒ꯭ꯔꯤ ꯄꯥꯏꯔꯦ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯖꯔꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯑꯗꯨ ꯂꯥꯏꯔꯤꯛꯁꯤ ꯌꯥꯝꯗꯕꯗꯗꯤ ꯌꯥꯝ ꯐꯖꯅ IAS ꯐꯥꯎ ꯑꯣꯏꯕ ꯌꯥꯕꯒꯤ ꯂꯦꯚꯦꯜꯒꯤ ꯂꯥꯏꯔꯤꯛꯅꯤ ꯇꯝꯕꯤꯔꯝꯃꯤꯁꯦ ꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯩꯅ ꯍꯪꯖꯕ ꯃꯇꯝꯗꯨꯗ ꯇ꯭ꯔꯥꯟꯁꯐꯔꯁꯤ ꯍꯧꯖꯤꯛ ꯇꯧꯅꯩ ꯀ꯭ꯂꯕ ꯑꯃꯗ ꯍꯧꯖꯤꯛ ꯏꯁ ꯕꯦꯡꯒꯣꯜ ꯁꯥꯟꯅꯔꯤꯁꯤ ꯀꯅꯥꯒꯨꯝꯕ ꯀ꯭ꯂꯕ ꯑꯃ ꯑꯃꯨꯛ ꯄꯥꯝꯃꯛꯇꯅ ꯉꯧꯁꯅꯥꯁꯤ ꯂꯩꯔꯒꯦ ꯀꯥꯏ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯊ꯭ꯔꯨ ꯑꯦꯖꯦꯟ ꯆꯠꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯕ ꯇꯨ ꯀ꯭ꯂꯕ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯂꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯑꯦꯚ꯭ꯔꯤ ꯄ꯭ꯂꯦꯌꯔ ꯑꯦꯖꯦꯟ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯂꯥꯛꯈꯤꯕꯁꯦ ꯏꯁꯥꯃꯛꯇ ꯐꯣꯟ ꯇꯧꯔꯛꯈꯤꯕꯅꯤ ꯀ꯭ꯂꯕꯅ ꯑꯗꯨ ꯇꯥꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯏꯁꯥꯒꯤ ꯑꯦꯖꯦꯟ ꯂꯣꯏ ꯊꯝꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯑꯦꯖꯦꯟꯁꯤꯅ ꯑꯩꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯑꯩꯅ ꯁꯤ ꯄꯥꯝꯕ ꯁꯤ ꯄꯥꯝꯗꯕ ꯃꯥꯒꯤ ꯁꯤ ꯐꯪꯍꯟꯒꯗꯕꯅꯤ ꯐꯪꯍꯜꯂꯣꯏꯗꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯄ꯭ꯂꯦꯌꯔꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯑꯩꯒꯤ ꯑꯦꯖꯦꯟꯁꯤꯅ ꯑꯦꯖꯦꯟꯒꯤ ꯊ꯭ꯔꯨꯗꯩ ꯂꯣꯏꯅ ꯆꯠꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯦꯖꯦꯟꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤ ꯉꯁꯥꯏꯁꯨ ꯑꯦꯖꯦꯟ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯄꯩꯁꯥꯗꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯐꯔꯤꯉꯩ ꯃꯇꯤꯛꯇꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯐꯣꯂꯣ ꯑꯞ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯣ ꯁꯤꯃ ꯂꯥꯛꯆꯅꯤ ꯍꯥꯏꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯅꯍꯥꯁꯤꯡꯗ ꯐꯨꯠꯕꯣꯜꯒꯤ ꯃꯔꯨꯑꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯌꯥꯎꯗꯕꯗꯤ ꯀꯌꯥ ꯂꯩꯄꯣꯟꯇꯦ ꯑꯗꯨꯅ ꯃꯤꯖꯣꯔꯥꯝ ꯌꯥꯝ ꯐꯔꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯌꯥꯝ ꯐꯔꯤ ꯂꯥꯏꯛꯋꯥꯏꯁ ꯅꯥꯒꯥꯂꯦꯟꯒꯁꯨ ꯃꯤ ꯇꯤꯑꯥꯎꯒꯤ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯇꯧꯔꯤꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯐꯔꯤꯀꯣ ꯅꯣꯔꯠ ꯏꯁꯇꯁꯨ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯂꯣꯡ ꯂꯥꯖꯣꯡꯗ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯅꯣꯔꯠ ꯏꯁ ꯌꯨꯅꯥꯏꯇꯦꯠ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯤ ꯍꯟꯗꯛꯀꯤ ꯌꯥꯎꯔꯤꯗꯣ ꯅꯣꯔꯠ ꯏꯁ ꯌꯨꯅꯥꯏꯇꯦꯠ ꯍꯥꯏꯕ ꯅꯣꯔꯠ ꯏꯁ ꯌꯨꯅꯥꯏꯇꯦꯠ ꯁꯤꯗꯤ ꯖꯣꯟ ꯑꯦꯕ꯭ꯔꯥꯍꯤꯝ ꯍꯣꯏꯅ ꯇꯧꯕ꯭ꯔꯥ ꯑꯗꯨ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯇꯧꯕꯗꯤ ꯁꯤꯗꯒꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯅꯣꯔꯠ ꯏꯁꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯅ ꯂꯥꯖꯣꯡꯅ ꯁꯥꯟꯅꯩꯗꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯚꯦꯟ ꯁꯤꯁꯇꯔꯁꯅ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯛꯀꯤꯝꯒ ꯌꯥꯎꯔꯒ 9ꯕꯨ ꯁꯨꯔꯦ ꯑꯗꯣ ꯅꯣꯔꯠ ꯏꯁꯀꯤꯒꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯁꯛꯁꯨ ꯃꯥꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯑꯦꯐꯤꯅꯤꯇꯤꯁ ꯌꯥꯝ ꯂꯩꯕ ꯁ꯭ꯋꯥꯏꯗꯩ ꯁꯥꯟꯅꯅꯤꯡꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯏ ꯍꯥꯏꯕꯗꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁꯥꯏꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯚꯦꯟ ꯁꯤꯁꯇꯔꯒꯅ ꯍꯥꯏꯅꯔꯤꯕ ꯁꯤꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯅꯣꯔꯠ ꯏꯁ ꯌꯨꯅꯥꯏꯇꯦꯠ ꯀꯥꯟꯗ ꯃꯤꯡꯁꯤꯁꯨ ꯑꯌꯥꯝꯕꯅ ꯀ꯭ꯂꯕ ꯃꯃꯤꯡ ꯊꯣꯜꯂꯤꯁꯦ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯈꯜ ꯑꯃꯗ ꯊꯣꯟꯕꯅꯤ ꯅꯣꯔꯠ ꯏꯁ ꯌꯨꯅꯥꯏꯇꯦꯠ ꯍꯥꯏꯕꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯅꯣꯔꯠ ꯏꯁ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯇꯤꯝ ꯑꯃꯒ ꯍꯥꯏꯕꯒꯨꯝꯕ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪ ꯇꯥꯔꯗꯤ ꯑꯩ ꯁꯥꯟꯅꯕ ꯄꯥꯝꯖꯩꯅꯁꯨ ꯈꯟꯖꯩ ꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯃ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯑꯃꯃꯩ ꯊꯤꯔꯛꯏꯗꯅ ꯃꯤꯁꯦ ꯐꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯕꯨ ꯑꯣꯏꯕ ꯅꯦꯔꯣꯀꯥ FC ꯂꯥꯛꯏꯕ ꯇ꯭ꯔꯥꯎ FC ꯂꯥꯛꯏꯕ FC ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯨꯚꯃꯦꯟ ꯑꯃ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯑꯐꯕ ꯍꯥꯏꯗꯤ ꯐꯨꯠꯕꯣꯜꯁꯤ ꯍꯦꯟꯅ ꯐꯒꯠꯂꯛꯅꯕꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯌꯥꯠꯄꯤꯔꯕꯅꯤ ꯄꯤꯕꯤꯔꯕꯅꯤ ꯂꯧꯖꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ ꯂꯦꯕꯦꯜꯗꯤ ꯌꯥꯝ ꯑꯋꯥꯡꯕ ꯂꯦꯕꯦꯜꯗ ꯁꯥꯟꯅꯔꯤ ꯑꯗꯣ ꯁꯤꯅꯗꯤ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯀꯞꯀꯥꯁꯤ ꯀꯥꯎꯅꯤꯡꯕ ꯀꯩꯗꯧꯕ ꯁꯤ ꯃꯤꯒꯤ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯂꯣꯡ ꯆꯠꯂꯤꯁꯤ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯄꯨꯔꯤ ꯄ꯭ꯂꯦꯌꯔꯁꯤ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯇꯣꯔꯅꯥꯃꯦꯟ ꯂꯩ ꯍꯧꯖꯤꯛꯇꯤ ꯄꯦꯟꯗꯦꯃꯤꯛꯁꯤ ꯈꯔꯒꯁꯨ ꯏꯪꯊꯔꯛꯑꯦꯗꯅ ꯑꯗꯣ ꯈꯔ ꯁ꯭ꯇꯦꯠ ꯈꯔꯗ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯋꯦꯕꯀꯤ ꯀꯔꯤꯒꯤ ꯈꯔ ꯂꯩꯖꯔꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯈꯤꯅꯤ ꯑꯗꯣ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯔꯤ ꯀꯔꯤ ꯁꯥꯟꯅꯒꯗꯧꯔꯤ ꯀꯔꯤꯅꯣ ꯃꯥꯡꯂꯣꯝꯗ ꯈꯔ ꯇꯦꯟꯕꯗꯒꯤꯅ ꯈꯔ ꯁꯥꯡꯕ ꯐꯥꯎꯒꯤ ꯊꯝꯃꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯉꯧꯁꯅꯥꯒꯤ ꯀꯔꯤ ꯂꯩ ꯑꯩꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯊꯝꯃꯤꯕ ꯃꯤꯠꯌꯦꯡ ꯍꯥꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯖꯟ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯃꯨꯛ ISL ꯍꯧꯔꯛꯀꯗꯧꯔꯤꯕꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯒ ꯄꯔꯐꯣꯔꯝ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯑꯦꯚ꯭ꯔꯤ ꯄ꯭ꯂꯦꯌꯔꯒꯤ ꯃꯪꯂꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯗ꯭ꯔꯤꯝꯁꯦ ꯃꯥꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯁꯥꯟꯅꯕ ꯉꯝꯕꯁꯤꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯄꯤꯟ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯁꯨꯔꯦꯁ ꯋꯥꯡꯖꯝ ꯁꯨꯔꯦꯁ ꯃꯕꯥꯅꯤꯅ ꯉꯝꯃꯤ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯅꯦꯁꯅꯦꯜ ꯇꯤꯝꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯁꯦ ꯄꯥꯝꯃꯦꯕ ꯑꯗꯨꯗ ꯁꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯅꯪꯅ ISLꯗ ꯐꯖꯅ ꯄꯔꯐꯣꯔꯝ ꯇꯧꯗ ꯇꯥꯔꯗꯤ ꯍꯦꯛꯇ ꯐꯪꯕꯁꯦ ꯍꯦꯛꯇ ꯐꯪꯉꯣꯏꯗꯣꯏꯅꯤ ꯃꯕꯥꯅꯤ ꯍꯟꯗꯛ ꯄꯔꯐꯣꯔꯝ ꯐꯖꯅ ꯇꯧꯕꯒꯤ ꯀꯣꯜ ꯑꯞ ꯇꯧꯔꯛꯄꯅꯤ ꯅꯦꯁꯅꯦꯜ ꯇꯤꯝꯒꯤ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯥꯛꯏꯕ ꯑꯞꯀꯃꯤꯡ ꯁꯤꯖꯟꯁꯤꯗ ꯑꯩꯅ ꯄꯔꯐꯣꯔꯝ ꯇꯧꯕ ꯉꯝꯃꯒ
ꯁꯥꯟꯅꯕꯗꯣ ꯄꯥꯝꯃꯦ national team ꯌꯥꯎꯒꯦ ꯌꯥꯎꯒꯦ exposure ꯁꯦ ꯑꯗꯨꯅꯦꯕ ꯂꯩꯗꯣꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯛꯁꯨ ꯐꯪꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯅꯍꯥ ꯃꯌꯥꯝꯅ ꯐꯨꯠꯕꯣꯜꯁꯤ ꯉꯥꯎꯅꯔꯤꯅꯤ ꯕꯦꯔꯤ ꯕꯤꯛ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯀꯔ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯏꯚꯦꯟꯁꯤꯗꯤ ꯉꯥꯎꯅꯔꯤꯅꯤ ꯐꯨꯠꯕꯣꯜꯁꯦ ꯉꯥꯎꯗꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯆꯧꯕ ꯀꯩꯅꯣꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯃꯌꯥꯝꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯍꯥꯅꯤ ꯏꯟꯈꯠꯂꯛꯏ ꯅꯉꯧꯁꯅꯥꯁꯨ ꯑꯗꯨꯝ ꯐꯤꯜ ꯇꯧꯔꯝꯒꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯚꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯏꯅꯤ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯉꯥꯎꯅꯤꯡꯕ ꯑꯗꯨ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯉꯥꯎꯊꯣꯛꯄ ꯂꯥꯡꯊꯣꯛꯄ ꯅꯍꯥ ꯑꯣꯏꯕꯒꯤ ꯆꯨꯡꯉꯥꯎ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯇꯧꯅꯤ ꯑꯗꯨꯅ ꯇꯤꯞꯁ ꯍꯥꯏꯇꯥꯔꯦ ꯅꯍꯥ ꯏꯟꯈꯠꯂꯛꯏꯕ ꯁꯥꯟꯅꯕꯕꯨ ꯄꯥꯝꯖꯕ ꯐꯨꯠꯕꯣꯜꯗ ꯉꯥꯎꯖꯔꯤꯕ ꯃꯣꯏꯗ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯗꯣ ꯇꯦꯟꯇꯛꯅ ꯂꯥꯏꯟ ꯑꯃꯅꯤ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯅ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝ ꯑꯃ ꯊꯝ ꯇꯥꯔꯗꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯣꯏꯅꯤꯡꯕ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃ ꯂꯩ ꯇꯥꯔꯗꯤ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯒꯤ ꯑꯣꯏꯅꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯄ꯭ꯂꯦꯌꯔ ꯍꯥꯏꯕꯁꯤꯗꯤ ꯃꯦꯟꯇꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯐꯤꯖꯤꯀꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯇꯨꯝꯕ ꯃꯇꯝ ꯆꯥꯅ ꯇꯨꯝꯗꯕ ꯌꯥꯗꯦ ꯆꯥꯕ ꯐꯖꯅ ꯆꯥꯗꯕ ꯌꯥꯗꯦ ꯅꯪ ꯀꯔꯤ ꯗꯥꯏꯠ ꯆꯥꯔꯤꯕꯅꯣ ꯆꯥꯔꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕ꯭ꯔꯥ ꯄꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯈꯪꯗꯕ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯆꯥꯕ ꯃꯇꯝꯗ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯕ ꯇꯨꯝꯕ ꯀꯔꯝꯕ ꯃꯇꯝꯗ ꯇꯨꯝꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯃꯦꯟꯇꯦꯟ ꯇꯧꯗ꯭ꯔꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯝ ꯅꯧꯔꯤꯕꯅꯤꯅ ꯑꯗꯨꯝ ꯄꯪꯁꯥꯟ ꯁꯥꯟꯅꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯍꯤ ꯈꯔ ꯌꯥꯝꯁꯤꯜꯂꯛꯄ 30+ ꯑꯣꯏꯔꯛꯄ ꯀꯥꯟꯗꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯆꯥꯕꯗꯣ ꯃꯦꯟꯇꯦꯟ ꯇꯧꯔꯛꯈꯤꯗꯕꯅꯤ나 ꯑꯗꯨꯗ ꯈꯦꯠꯅꯕ ꯃꯌꯥꯝꯁꯤ ꯂꯥꯛꯑꯦꯕ ꯁꯣꯛꯂꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨꯗ ꯐꯣꯔꯦꯅꯔꯈꯩꯅꯁꯨ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕ ꯗꯥꯏꯔꯦꯟꯗꯤꯅ ꯍꯣꯏꯅꯁꯨ ꯍꯥꯏꯕꯤꯌꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯄꯥꯝꯒꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯆꯥꯕ ꯀꯥꯟꯗ ꯆꯥꯛ ꯌꯥꯝ ꯆꯥꯗꯕ ꯄꯥꯁꯇꯥꯒꯨꯝꯕ ꯁꯂꯥꯗꯀꯨꯝꯕꯅ ꯑꯌꯥꯝꯕ ꯆꯥꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯅꯪꯅ ꯁꯥꯟꯅꯒꯦ ꯄꯔꯐꯣꯔꯝ ꯐꯖꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯟꯕ ꯗꯥꯏꯠꯁꯤꯃ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝꯅ ꯀꯟꯁꯤꯌꯁ ꯑꯣꯏꯅ ꯆꯥꯎ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯉꯧꯁꯅꯥ ꯁꯤꯃ ꯑꯗꯣ ꯑꯥꯏꯁ ꯇꯤꯚꯤꯅ ꯀꯩꯁꯨ ꯉꯝꯖꯗꯦ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯍꯦꯟꯅ ꯍꯦꯟꯅ ꯐꯒꯠꯂꯛꯏꯕ ꯃꯥꯏ ꯄꯥꯛꯂꯛꯏꯕ ꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯗꯣ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯕ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛꯇ ꯏꯁꯩ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯏꯁꯩ ꯃꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯤꯒꯤ ꯐꯤꯂꯝꯒꯤ ꯑꯗꯒꯤ ꯂꯥꯏꯚ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯇꯦꯖꯇ ꯁꯛꯄ ꯀꯩꯗꯧꯕ ꯃꯌꯥꯝ ꯀꯔꯤ ꯏꯁꯩ ꯇꯥꯅꯤꯡꯒꯦ ꯏꯁꯩ ꯑꯃꯈꯛꯇꯪ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯁꯥꯟꯅꯔꯨꯕꯅꯤ ꯄꯦꯟꯗꯦꯃꯤꯛ ꯃꯔꯛꯁꯤꯗ ISLꯗꯨ ꯀꯥꯎꯔꯒ ꯅꯨꯡꯉꯥꯏꯍꯜꯂꯛꯄꯅꯤꯗꯅ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅꯅꯤ ꯏꯁꯩ ꯑꯃꯇꯪ ꯑꯉꯧꯁꯅꯥꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯃꯒꯦ ꯀꯔꯤ ꯏꯁꯩ ꯇꯥꯅꯤꯡꯉꯤ ꯑꯩꯒꯤ ꯏꯁꯩ ꯇꯥꯖꯅꯤꯡꯕꯁꯦ ꯌꯥꯏꯁꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕꯒꯤ ꯏꯁꯩꯗꯣ ꯑꯗꯨꯝꯇꯪ ꯇꯥꯖꯅꯤꯡꯉꯤ ꯌꯥꯏꯁꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕꯒꯤ ꯏꯁꯩꯃ ꯑꯗꯨꯝ ꯊꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯉꯧꯁꯅꯥ ꯃꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯣꯏꯗ ꯑꯃꯨꯛ ꯆꯪꯈꯤꯗꯣꯏꯅꯤ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯊꯣꯛꯂꯛꯄꯅꯤ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯑꯥꯏꯁ ꯇꯤꯚꯤꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯑꯥꯏꯁ ꯇꯤꯚꯤ ꯅꯨꯡꯁꯤꯕꯗꯨꯅ ꯂꯦꯡꯕꯤꯔꯛꯄ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ISL ꯀꯥꯎꯔꯨꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯗꯣ ꯅꯍꯥ ꯑꯣꯏꯖꯔꯤꯕ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯏꯁ ꯕꯦꯡꯒꯣꯜꯒꯨꯝꯕꯗ ꯏꯁ ꯕꯦꯡꯒꯣꯜꯒꯨꯝꯕ ꯁꯥꯟꯅꯔꯨꯔꯒ ꯃꯗꯨꯒꯤ ꯐꯪꯉꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯁꯤꯌꯔ ꯇꯧꯕꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯐꯨꯠꯕꯣꯜ ꯂꯚꯔꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯑꯅꯧꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯣꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯄꯤꯔꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯐꯖꯅ ꯁꯥꯟꯅꯕꯤ ꯄꯥꯝꯃꯤꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯁꯤ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯇꯗꯤ ꯆꯪꯒꯦꯀꯣ ꯍꯥꯏꯅ ꯈꯟꯕꯒꯗꯣ ꯁꯣꯏꯗꯅ ꯉꯝꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯉꯧꯁꯅꯥ ꯑꯔꯨꯕꯦꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯦꯟ ꯇꯥꯕꯤꯕꯤꯔꯨꯁꯤꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏꯅ